ꯊꯥꯡꯁꯦ ꯑꯃ ꯄꯥꯏꯔꯒꯗꯤ ꯃꯥꯁꯨ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯗꯣꯏꯒꯤ ꯃꯉꯛꯁꯦ ꯀꯤꯈꯠꯄ ꯍꯧꯔꯝꯃꯦ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯁꯤꯖꯔꯛꯀꯦꯅ ꯑꯗꯩ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯃꯄꯥꯝꯒꯤ ꯃꯤꯗꯨꯅ ꯉꯁꯥꯏꯒꯤ ꯏꯅ ꯉꯥꯛꯆꯪ ꯉꯥꯡꯉ ꯅꯨꯄꯤꯗꯨ ꯐꯃꯨꯡ ꯃꯅꯥꯛꯇꯨꯗ ꯐꯃꯥꯡꯗꯣ ꯇꯥ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯐꯨꯕꯗ ꯑꯗꯨꯝ ꯁꯤꯔꯦꯗꯅ ꯅꯨꯄꯥꯁꯤꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯈꯝꯕꯟꯕ ꯁꯤꯁꯦ ꯈꯝꯕꯟꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯂꯩꯀꯣ ꯃꯄꯥꯝ ꯆꯠꯈ꯭ꯔꯦꯗꯅ ꯑꯣꯛꯇꯣ ꯇꯣꯡꯕꯁꯦ ꯅꯪ ꯑꯣꯛꯇꯣ ꯇꯣꯡꯕ ꯅꯨꯄꯥꯒ ꯊꯪꯅꯕ꯭ꯔꯥ ꯐꯝꯃꯤꯟꯅꯕꯁꯦ ꯅꯨꯄꯥꯒ ꯐꯝꯃꯤꯟꯅꯕ ꯍꯦꯛ ꯍꯪꯕ ꯑꯗꯒꯤꯗꯤ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯦꯗꯅ ꯅꯪ ꯗꯨꯀꯥꯟ ꯊꯣꯛꯈꯤꯗꯣ ꯀꯨꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯗꯩ ꯀꯅꯥꯏ ꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯔꯛꯏ ꯍꯥꯏꯒꯟꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯇꯩꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯑꯦꯗꯅ ꯃꯃꯥꯟꯅꯕ ꯑꯗ ꯃꯇꯩꯒꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯑꯕꯅꯤꯅ ꯐꯤꯗꯥ ꯑꯃ ꯊꯥꯕ ꯍꯧꯅꯩ ꯊꯥꯔꯦꯗꯅ ꯏꯁ ꯅꯪꯅ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯑ ꯅꯪꯅ ꯐꯤꯗꯥ ꯊꯥꯗꯅ ꯏꯁ ꯅꯪ ꯅꯨꯄꯥꯁꯦ ꯂꯥꯛꯄꯁꯤda ꯁꯨꯝꯕ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕꯗꯩ ꯅꯨꯄꯤꯁꯤꯅ ꯀꯩꯊꯦꯜ ꯀꯩ ꯊꯣꯛꯈ꯭ꯔꯦꯗꯅꯀꯣ Mayambu Kurumjeri and a very good evening. Ipo media miyang tabir pumna magpu ahan ba magtada Suraj Khongban tabam na taram na okcha bagalone ikai khumda baucheri ngasi miyam gidamakta yamna special oiba topic ma su puduna lakcheri loine na khogi Manipur da Yausang Festival lakpa sida khogi Ipo media na su wishing you all the very best for the happy Yausang. Akhoi viewers mayambusu akhoi Ipo media miyang tabiriba amadi Ipo media da akhoi gi support obira pumna magpu Yausang Festival an lakpada Mangol nungayai phaba pizari aduga Ipo media subscribe tawbiba sing ekhoigi like tawbiriba share tawbiriba sing basu akhoina tawbimal khangba ucheri we wish you all once again happy Yausang aduga ngasigi happy Yausang siga mari lenena akhoigi crime diaries yengbiriba pumna makpusu thagacheri amadi ngasigi akhoigi episode mari suba mayamda khudol tamjadringai mangoinana akhoigi Ozasu akhoi studio lengsindana lebire aduga ozada akhoi Yausang lakpasida crime diaries ga mari leinaba kari wafam phongdokni bage habdo ahan bida hangachege Yausang je mayam yam phajana saruk yaminnaje ado akoina kaino je Yausang je mamangda akoina organization na thodang khak lawramme aduda matiem khak panjaramge adapudi thabal tawdre akoigi nat keiba phajaraba lai hangtaktagi pai puang taktagi leiraba thabal phajaraba akoigi satnabi nat keiba kumai sida akoigi crime on thorakpa crime thokpham on thorakpa adagi akoigi leichabi mchaje thabal nena mayumdai thokraga nungsinaba nupaga koiba chatlaga akoigi kaino ꯂꯧꯔꯝꯃꯒ ꯍꯨꯟꯗꯣꯛꯈꯤꯕ ꯍꯨꯟꯗꯣꯛꯑꯝꯕ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤ ꯃꯆꯥ ꯑꯄꯤꯛꯄ ꯆꯍꯤ 5-6ꯀꯤ ꯊꯥꯕꯜ ꯆꯣꯡꯖꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯧꯊꯣꯛꯑꯒ ꯅꯣꯏ ꯃꯥꯅ ꯂꯥꯛꯑꯣꯌꯦ ꯍꯥꯏꯔ ꯀꯧꯊꯣꯛꯑꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯔꯦꯞ ꯇꯧꯕꯤꯔꯝꯕ ꯍꯨꯟꯗꯣꯛꯑꯝꯕ ꯑꯗꯒꯤ ꯃꯉꯛꯁꯝ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯅꯨꯄꯤꯁꯦ ꯍꯥꯠꯇꯣꯏ ꯇꯧꯔꯒ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯣꯏꯁꯦ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯝꯕꯗꯒꯤ ꯊꯣꯛꯃꯤꯟꯅꯕ ꯑꯗꯨꯒ ꯊꯣꯛꯃꯤꯟꯅ ꯎꯅꯧꯖꯦꯅ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯐꯠꯇꯕ ꯂꯝꯆꯠꯁꯦ ꯆꯠꯀꯦ ꯇꯧꯕꯗ ꯅꯨꯄꯤꯁꯤꯅ ꯌꯥꯗꯕꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂ ꯍꯥꯠꯇꯣꯛ ꯍꯨꯟꯗꯣꯛꯑꯝꯒꯦ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯀꯜꯍꯧꯕ ꯑꯗꯨꯝꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯐꯝꯁꯦ ꯑꯗꯩ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯀꯣꯏꯕ ꯆꯠꯂꯒ ꯂꯝꯕꯤꯗ ꯌꯨ ꯉꯥꯎꯕ ꯀꯩ ꯃꯌꯥꯝ ꯂꯩꯔꯝꯕꯁꯤꯅ ꯊꯠꯂꯒ ꯅꯣꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯑꯍꯤꯡꯁꯤꯗꯒ ꯍꯥꯏꯔꯒ ꯊꯠꯂꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ 3-4ꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯣ ꯔꯦꯞ ꯇꯧꯕꯤꯕ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯆꯜꯂꯛꯑꯦꯕ ꯃꯅꯨꯡꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯎꯁꯪꯁꯤꯗ ꯑꯗꯩ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯤꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯄꯥꯏꯔꯒ ꯀꯣꯏꯕꯤꯔꯒ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯛꯑꯒ ꯑꯩꯈꯣꯏ 3-4ꯂꯛꯀ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯖꯠ ꯂꯧꯕꯤꯔꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯐꯥꯎ ꯌꯥꯎꯔꯦꯀꯣ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯑꯃ ꯀꯦꯁꯁꯤ ꯂꯥꯛꯑꯦꯕ ꯑꯗꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯊꯥꯕꯜ ꯁꯨꯛ ꯐꯖꯈ꯭ꯔꯕ ꯀꯩꯅꯣꯁꯤꯗꯕꯨ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯊꯣꯛꯐꯝ ꯑꯣꯜꯂꯦꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯌꯥꯝ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯁꯤꯡꯗꯤ ꯊꯥꯕꯜꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯌꯨ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯤꯁꯥ ꯄꯁꯥ ꯆꯥꯔꯒ ꯊꯥꯕꯜ ꯆꯣꯡꯕꯤꯒꯅꯨ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯃꯐꯝꯗꯒꯤ ꯊꯣꯛꯑꯒ ꯅꯨꯄꯥꯁꯤꯡꯒ ꯀꯣꯏꯕ ꯆꯠꯄ ꯑꯗꯒꯤ ꯊꯥꯕꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯉꯥꯟꯒꯤ ꯃꯔꯨꯝꯗ ꯑꯃꯝꯕꯗ ꯅꯨꯄꯥꯁꯤꯡꯒ ꯎꯅꯕ ꯑꯗꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯑꯗꯩ ꯊꯥꯕꯜ ꯃꯐꯝꯗ ꯌꯨꯒ ꯊꯛꯆꯜꯂꯦꯕ ꯍꯦꯛ ꯊꯥꯕꯜ ꯆꯣꯡꯕ ꯒ꯭ꯔꯥꯎꯟꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯁꯤꯗꯀꯣ ꯑꯃꯝꯕꯗ ꯌꯨ ꯌꯣꯟꯖꯟꯕ ꯑꯗꯨꯝꯕꯁꯦ ꯇꯧꯕꯤꯅꯣꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯁꯤꯗ ꯑꯩꯈꯣꯏ ꯊꯧꯗꯥꯡꯒ ꯂꯧꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯝꯃꯦ ꯁꯨꯃꯥꯏꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯆꯦꯛꯁꯟ ꯊꯧꯔꯥꯡ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯁꯥ ꯃꯁꯥꯅꯁꯨ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯅꯁꯨ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯃꯥꯏꯅ ꯂꯧꯔꯝꯃꯦ ꯑꯗꯣ ꯍꯟꯗꯛꯄꯨꯗꯤ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯦ ꯁ꯭ꯄꯣꯔꯠ ꯈꯛ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯅꯅꯤ ꯃꯇꯝ ꯈꯤꯇꯪ ꯈꯥꯡꯃꯤꯟꯅꯁꯤ ꯆꯣꯡꯅꯤꯡꯕ ꯏꯟꯈꯠꯂꯛꯄ ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯖꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯃꯊꯪ ꯑꯗꯨꯝ ꯂꯥꯟꯁꯤꯕꯨ ꯂꯣꯏꯔꯒꯗꯤ ꯃꯔꯥꯏꯅ ꯑꯗꯨꯝ ꯌꯥꯎꯁꯪꯉꯥꯏꯗꯨꯗꯤ ꯊꯥꯕꯜ ꯍꯥꯏꯗꯨꯗꯤ ꯂꯥꯛꯇꯧ ꯂꯩꯔꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯁ꯭ꯄꯣꯔꯠꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯏꯕ ꯌꯥꯎꯁꯪꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯇꯕ
ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯏꯟꯈꯠꯂꯛꯏꯕ ꯃꯃꯥ ꯃꯄꯥꯒꯤꯗꯤ ꯊꯋꯥꯏꯒꯤ ꯃꯅꯤ ꯑꯣꯏꯕ ꯑꯇꯥꯡꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯣꯏꯅ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯌꯨ ꯉꯥꯎꯔꯒ ꯆꯨꯔꯨꯞ ꯐꯩꯁꯤꯡꯒ ꯒꯥꯔꯤꯗ ꯃꯤ 3-4 ꯅꯝꯃꯒ ꯇꯣꯡꯉꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ICUꯗ ꯂꯩꯗꯅ ꯊꯋꯥꯏ ꯃꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯌꯥꯎꯁꯪꯗ ꯑꯗꯒꯤ ꯁꯣꯏꯅꯥꯏꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯝꯕ ꯊꯣꯛꯇꯅꯕ ꯐꯖꯅ ꯌꯥꯎꯁꯪꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯐꯖꯅ ꯂꯥꯡꯃꯤꯟꯅꯁꯦ ꯀꯅꯥꯝꯇꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯑꯣꯏꯗꯕ ꯌꯥꯎꯁꯪ ꯅꯨꯡꯉꯥꯏꯕ ꯑꯣꯏꯖꯦꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅꯁꯨ ꯋꯤꯁ ꯇꯧꯖꯕꯒ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯍꯟꯊꯕ ꯀ꯭ꯔꯥꯏꯝ ꯂꯩꯇꯕ ꯃꯅꯤꯄꯨꯔ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯋꯦꯌꯔ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅꯁꯨ ꯄꯨꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6ꯇ ꯄꯥꯡꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯒꯤ ꯃꯌꯥꯝ ꯑꯋꯦꯌꯔꯅꯦꯁ ꯑꯃꯗꯤ ꯑꯦꯖꯨꯀꯦꯠ ꯇꯧꯕꯤꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤ ꯀ꯭ꯔꯥꯏꯝ ꯂꯩꯇꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ every individualsꯤꯡꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ एपिसोड 3 सुबा मयामगी सपोर्ट का लोइना अखोइना मपुंग फाना पांगथोकचरीबा क्राइम डायरीज येंबिरबसिंगबु हनना थागतचरी अमदी इपो मीडियाबु मयामना सपोर्ट तोबियु अखोइगी लाइक शेयर अमदी सब्सक्राइब तोबिरगा अखोइगी क्राइम डायरीज असिबुसु हेना प्रमोट तोबिरगा मणिपुरगी सिनबा थुंगना मिपुम खुदिमंगना खंगनाबा अमदी मिपुम खुदिमंगना अखोइगी प्लेटफॉर्म असिबु एक्नॉलेज तोबिरगा एजुकेट तोबिनबा अवेयरनेस लोबिनबगी खुदोंचाबदु हाइजरी अदुगा ngasiगी एपिसोड 3 सुबसिदा मयामगी दमकता अखोना अखोइगी ओजानासु थंबिरिबा टाइटल थांगजौना तमथीना थवाई लोबी खरबी नुपी अनि हाइना यामना अनफॉर्चुनेट अबा इंसिडेंट नि अदुबु मसिगी वारी सिदगी मसिगी टाइटल सिदगी अखोइ करिगुंबा अखोइना चेक्सिन गदबा प्रिकॉशन लौगदबा थबक थौरम करी पाइखटपे याय हबदो अखोइना खंथमिनरगा क्राइम डायरीज की कानबसि लौबियु अदुगा क्राइम डायरीज दा अखोइसि डिस्क्लेमर अमु हाइजबा तारे हाइबदि अखोइना पुथोकचरिबा क्राइम डायरीज असि रियल स्टोरीज गातनी फैक्ट फाइंडिंग्स गातनी अदुगा क्राइम गातनी अनफॉर्चुनेट इंसिडेंट्स गातनी मरम मदुना अखोइना खंथबंगमदबा अंडर द एज ऑफ 18 लेबा सिंगदी अंगांग सिंगदु कंट्रोल तबंगमदबनिना अखोइना वारीसि नुंगाइनबा अखोइना प्रेजेंटेबल ओइबा मोंगदा अखोइना फोंदोकचबसिदा खंगजदबा अंगांग सिंगदी मैच्योर ओइदबनिना मखोइना सिगी अखोइगी मखोइदा चाम ओइगिबा मखोइदा अखोइगी एडवाइसना मखोइदा अतोपा मीनिंग अमा चेंखरगदी खुदोंग थीबा नंगदौरिबनिना अखोइना प्लीज अंडर द एज ऑफ 18 अवॉइड तौबिनबा अखोइना हाइजरी अदुगा ngasiगी क्राइम डायरी सीरीज सिदा अखोइगी स्पॉन्सर तौबिरिबा अमुका हन निसिंग जगे ब्रिलियंट मैनेजमेंट मयाम सपोर्ट तौबियु ब्रिलियंट मैनेजमेंट गी इवेंट मैनेजमेंट वेडिंग मैनेजमेंट कैटरिंग सर्विसेस न चिंगबा सर्विस कया अमा मयाम द प्रोवाइड तौबिरिबसि मयाम न एवेल तौबियु हाइना थमजगे अदो अखोइ ngasiगी टाइटल थांगजौना तमथीना थवाई लोबी खरबी नुपी अनि अनफॉर्चुनेट इंसिडेंट सिगी वारीसी अखोइगी ओजा रोबिता लेमदगी ताबिसी अदुगा ओजा अहानबदको अखोइगी ओजाना थंबिरिबा टाइटल से थांगजौना तमथीना थवाई लोबी खरबी नुपी अनि हाबिसि मतंगसदा नुपी अनि सि ओजा होइना करमनदि थेंगरकपनो हाना हाइबदुमा हाना समलापमा थंबिरगा मखाता वरी चथबियु हो हो अखोइगी क्राइम खोइना थेंगनाबसिदा नॉर्मल क्राइम को नॉर्मल केस मैम अमजु थेंगनै अदुगा मु अखोइगी मर्डर केस याम तमथीबा को म्याथिना हापीग्रबा नुपीजिंगी मैम अमजु अखोइना थेंगनैदना को अदुगा नुसिनबा नुपाना हापीगिबा लेसाबी कयामा अदै मपुरोइबना हापीगिबा नुपी कयामा अखोइना अदुम थेंगनारगा लिसांग सेना लाबनेबा अदुना सुगुम्बा तमथीबा थौदोकसिंजे कमाइना थोखी कमाइना थोहनदनबा अखोइना होनगनी अदै नुपीजिंजिना कमाइना सुम्बा जिदगी सेक्शनगनी अदै नुपाजिंगनाजु सुम्बजे तौरगा कया मांगजबा दो अखोइना सुम्बजे इसादा थोक्तनबा अखोइ मी हाटपजिना सॉल्व कैदोंगैदा तौरोयबको अदुदुना मीजे हाटपै मोता अइना कैदौदगे हाबजे कोइ थोक्तनबगिनेबा ngasiगी सिगी टॉपिक अनिजे अइना पाइखलेजे अदो सिगी जी अखोइना कोई अहानबगी जिना मागी नुसिनबा नुपाजिना कोइगी नुसिनबा नुपी लेसाबीजे हाटखिबगी जी हाना लिजगेको थंबि कोइना मसिगी जे अखोइ क्राइम जे थोकांदा मतममदा अखोइदा पुलिसतगा हाना पाव फोन तौद्रिङैदने अखोइगी लमलमगी मैरा पाइबी क्लब म्यामजे अखोइगा केस कया कया मोइ लमलमगी क्राइम थोकदा अखोइगा सुम ऑर्गनाइजेशनगा लोइनरा लाबनिना अखोइगी फोन नंबर से मोइदा लोय यावेबा अदुना अस इसे स्माइन तौरे अखोइदा नुपी मा हाटपीरमे अदुतो इसे होइ टीम लाकपियो खोलोना अखोइदा हाना पाव पिरेबा अदै पुलिस का जे अखोइनो ओइनागा पीबा अदैगी मोइदी मीडियागी नंबर का जे मोइददी लेजा पोन्तेदको अराबरा पायामना जु लोइजिंगो यादा थोइदना अदो मीडिया म्यामको जे अखोइना मतंग मतंग सिदा नुपी मा स्माइन तौरे हालमे गाइना अखोइना मतंग मतंग पाव पीदना अदमाइगा तौवेबा दा हजिकी हाइबा थौदोकसी माइ माबुंजना वारी लिबदको असे याम नुंगाइते माबुंजना लिबा वारीजे समाइ हाइ मानको
ꯃꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯥꯝ ꯐꯖꯅ ꯌꯦꯡꯉꯒꯀꯣ ꯃꯥꯅ ꯂꯤꯕ ꯋꯥꯔꯤꯁꯦ ꯑꯩꯅ ꯋꯥꯔꯤꯁꯦ ꯂꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩ ꯊꯥꯖꯃꯥꯟꯕꯤ ꯀꯧꯒꯦꯀꯣ ꯂꯩꯁꯥꯕꯤꯁꯤꯒꯤ ꯑꯗꯨꯒ ꯄꯥꯈꯪꯁꯤꯒꯤ ꯃꯃꯤꯡꯅ ꯁꯥꯒꯩꯃꯨꯡ ꯑꯥꯟꯕꯅ ꯀꯧꯒꯦꯀꯣ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯃꯕꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏ ꯋꯥꯍꯩꯁꯦ ꯅꯨꯃꯤꯠꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯗ ꯍꯥꯠꯈꯤꯕꯅꯤꯀꯣ ꯑꯗ ꯃꯥꯅ ꯍꯥꯏꯌꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯆꯍꯤ ꯑꯃꯒꯤ ꯂꯥꯛꯄ ꯀꯨꯝꯍꯩꯁꯦ ꯃꯌꯥꯝꯗꯗꯤ ꯌꯥꯝꯅ ꯇꯔꯥꯝꯅ ꯉꯥꯏꯕꯗ ꯋꯥꯅꯩꯗꯅꯀꯣ ꯍꯔꯥꯎꯅꯩ ꯅꯨꯡꯉꯥꯏꯅꯩꯗꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯑꯆꯧꯕ ꯆꯩꯅꯥ ꯑꯃ ꯄꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯜꯂꯦ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏꯗꯗꯤ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯑꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦꯅ ꯑꯗꯨꯒ ꯊꯥꯡꯖꯧ ꯍꯥꯏꯕ ꯊꯥꯡꯖꯧꯁꯦ ꯑꯩ ꯃꯁꯛ ꯎꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯃꯤꯡ ꯇꯥꯕ ꯌꯥꯗꯦ ꯑꯩ ꯈꯨꯠꯁꯤꯅ ꯊꯥꯡꯖꯧ ꯍꯥꯏꯕꯁꯦ ꯑꯩ ꯄꯥꯏꯈꯤꯗ꯭ꯔꯦꯅ ꯊꯥꯡꯖꯧꯁꯦ ꯎꯕꯗ ꯃꯉꯣꯟꯗ ꯇꯨ ꯆꯨꯡꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯁꯦ ꯌꯥꯝ ꯊꯤꯕꯅꯤꯅꯀꯣ ꯑꯗꯨꯗ ꯃꯥꯅ ꯂꯤꯌꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯥꯁꯦ ꯐꯤꯁꯦ ꯑꯗꯨꯝ ꯃꯥꯗꯤ ꯌꯥꯝ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯐꯤꯁꯦ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯇꯥꯟꯕ ꯃꯔꯅꯥꯏꯁꯦ ꯐꯖꯅ ꯇꯥꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯑꯆꯧꯕ ꯌꯥꯎꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯇꯔꯨꯛꯅꯤ ꯃꯥꯅ ꯂꯤꯕꯁꯦ ꯃꯣꯏ ꯅꯤꯉꯣꯜ 5 ꯑꯗꯨꯒ ꯑꯩꯒ ꯑꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ 2 ꯑꯗꯒꯤꯗꯤ ꯃꯥꯏ ꯃꯆꯦ 2 ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯅꯤꯉꯣꯜ ꯃꯔꯤꯁꯦ ꯃꯥꯅ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯥꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯥꯁꯦ ꯍꯥꯏꯕ ꯆꯪꯉꯛꯑꯒꯦ ꯅꯆꯟꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯕꯨꯡꯁꯦ ꯃꯩꯇꯩꯒꯤ ꯏꯁꯩ ꯁꯛꯄꯅꯦꯕ ꯂꯨꯍꯣꯡꯕꯒꯤ ꯑꯗꯨꯅ ꯃꯥꯁꯤ ꯑꯗꯨꯃꯥꯏꯅ ꯏꯆꯟꯅꯨꯄꯤꯁꯤꯅ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯔꯨꯞ ꯌꯥꯎꯕꯁꯤꯅ ꯇꯥꯆꯧ ꯂꯧ ꯃꯕꯟꯗꯣꯞ ꯇꯧꯁꯟꯁꯤ ꯀꯥꯏꯅ ꯄꯤꯗꯅꯗꯤ ꯑꯩꯒꯤ ꯏꯆꯥꯈꯩꯁꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯗꯅ ꯅꯦꯅꯦꯅ ꯃꯃꯥꯗꯕꯨ ꯀꯌꯥ ꯑꯩꯈꯣꯏꯗꯕꯨ ꯌꯦꯠꯇꯦ ꯃꯅꯦꯁꯤꯒꯗ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤ ꯃꯉꯣꯟꯗ ꯃꯔꯨꯞ ꯄꯩꯁꯥ ꯍꯪꯐꯝ ꯈꯣꯠꯐꯝ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯂꯩꯀꯥꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯕ ꯑꯃꯈꯛꯅꯤ ꯑꯩꯒꯤ ꯏꯆꯟꯁꯦꯅ ꯃꯥꯅ ꯂꯤꯌꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ ꯃꯥꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯥꯒꯩ ꯉꯥꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯃꯌꯨꯝ ꯍꯣꯡꯉꯛꯄꯅꯤ ꯃꯥꯏ ꯃꯃꯥꯁꯦ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯕꯅꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥ ꯃꯆꯥꯁꯦ ꯃꯌꯨꯝ ꯍꯣꯡꯉꯒ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯈꯜ ꯃꯆꯥ ꯑꯃ ꯁꯥꯔ ꯂꯩꯕ ꯑꯗ ꯃꯉꯣꯟꯗ ꯏꯁꯩ ꯇꯝꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯃꯣꯏ ꯑꯗꯨꯝ ꯈꯨꯟꯁꯤꯗꯅꯤꯀꯣ ꯃꯣꯏꯅ ꯍꯣꯡꯉꯛꯏꯁꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯏꯁꯩ ꯇꯝꯕ ꯂꯥꯛꯄꯁꯤꯗ ꯃꯕꯨꯡꯁꯤꯅ ꯍꯥꯏꯕ ꯃꯥꯃꯨꯛ ꯐꯖꯕ ꯆꯣꯂꯣꯝ ꯕꯦꯕꯥꯔ ꯑꯣꯖꯥꯕꯨꯅ ꯃꯈꯣꯡ ꯀꯩꯅꯣ ꯁꯣꯛꯑꯒ ꯁꯥꯡꯅ ꯈꯣꯏꯔꯝꯕꯤ ꯑꯗꯒꯤ ꯃꯌꯥꯝ ꯂꯥꯛꯅꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯃꯝꯃꯤꯉꯩꯗ ꯂꯥꯛꯑꯒ ꯑꯣꯖꯥꯕꯨ ꯑꯩ ꯌꯧꯖꯔꯦꯅ ꯆꯪꯉꯛꯑꯒ ꯃꯈꯣꯡ ꯁꯣꯛ ꯈꯣꯏꯔꯝꯃꯝꯃꯒ ꯀꯥꯟꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯇꯝꯕ ꯃꯣꯏꯒꯤ ꯁꯨꯃꯥꯡ ꯁꯪꯒꯣꯏꯁꯦ ꯂꯣꯏꯅ ꯊꯣꯡꯒꯥꯟꯐꯥꯎ ꯌꯥꯎꯅ ꯃꯥꯅ ꯁꯤꯠꯇꯅ ꯏꯁꯤꯡ ꯈꯤꯛꯇꯣꯛꯇꯅ ꯐꯛ ꯊꯥꯗꯅ ꯌꯥꯝ ꯐꯖꯅ ꯇꯧꯕꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯏꯁꯩ ꯂꯣꯏꯔꯦ ꯍꯥꯏꯔꯗꯤ ꯃꯌꯥꯝꯗꯤ ꯍꯟꯅꯈ꯭ꯔꯦꯗꯅ ꯃꯥꯅ ꯐꯛ ꯂꯣꯏꯁꯟꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯩ ꯑꯣꯖꯥꯁꯤꯅ ꯍꯦꯛ ꯁꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯧ ꯁꯨꯔꯦ ꯌꯥꯎꯕꯤ ꯍꯤꯡꯒꯣꯜ ꯁꯨꯔꯦ ꯌꯥꯎꯕꯤ ꯁꯝꯕꯟ ꯈꯥꯔꯦ ꯈꯥꯃꯤꯟꯅꯕꯤ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯒꯁꯦ ꯆꯥꯎꯅ ꯂꯩꯕꯁꯦ ꯉꯥ ꯃꯆꯤꯟꯖꯥꯛꯀꯁꯦ ꯃꯥꯅ ꯅꯥꯄꯤ ꯐꯥꯟꯗꯅ ꯊꯥꯗꯗꯅ ꯑꯗꯩ ꯉꯥ ꯑꯃ ꯐꯥꯁꯦ ꯉꯁꯤꯗꯤ ꯆꯥꯁꯤ ꯍꯥꯏꯕꯁꯦ ꯁꯥꯒꯩ ꯉꯥꯟꯕꯅ ꯃꯥꯅ ꯊꯣꯛ ꯐꯥꯅꯤ ꯁꯦꯝꯅꯤ ꯆꯥꯅꯤ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯊꯥꯖꯃꯥꯟꯕꯤꯁꯦ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯌꯥꯝ ꯍꯩꯕ ꯑꯗꯩ ꯃꯣꯏ ꯀꯩꯅꯣ ꯆꯒꯦꯝꯄꯣꯝꯕ ꯎꯇꯤꯒꯁꯦ ꯃꯥꯅ ꯐꯖꯅ ꯇꯧꯔꯒ ꯆꯥꯃꯤꯟꯅꯗꯅ ꯑꯗꯩ ꯏꯅꯦ ꯑꯗꯣ ꯃꯊꯟꯗꯅꯤꯅ ꯅꯪꯅ ꯄꯨꯔꯣ ꯀꯥꯟꯗ ꯃꯥꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯒꯁꯦ ꯃꯃꯥꯒꯤꯁꯦ ꯑꯗꯨꯝ ꯄꯤꯗꯅ ꯃꯣꯏꯁꯦ ꯌꯥꯝ ꯐꯖꯅ ꯃꯥꯁꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯝꯃꯤꯉꯩꯗꯒꯤ ꯃꯣꯏ ꯏꯃꯨꯡꯗ ꯂꯥꯛꯑꯒ ꯂꯩꯕꯁꯤꯅ ꯃꯔꯛꯇ ꯑꯃꯨꯛ ꯃꯃꯥꯒꯤ ꯏꯟꯁꯥꯡ ꯊꯤꯜꯂꯨꯔꯦꯗꯅꯀꯣ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯖꯔꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯗ ꯑꯗꯨꯝ ꯂꯩꯕꯁꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯅꯦꯕ ꯃꯥꯅ ꯍꯟꯗꯣꯏꯁꯦ ꯑꯗꯩ ꯉꯁꯤꯗꯤ ꯉꯥꯅꯨ ꯃꯆꯥꯁꯤꯒ ꯍꯥꯏꯕꯁꯦ ꯊꯣꯛꯑꯦꯛ ꯁꯦꯝꯕꯤ ꯑꯗꯩ ꯃꯣꯏꯒꯤ ꯂꯧ ꯁꯨꯔꯦ ꯌꯥꯎꯕꯤ ꯑꯣꯖꯥꯁꯤꯒ ꯂꯧꯔꯤꯌꯥ ꯀꯥꯆꯤꯟ ꯌꯥꯟꯃꯤꯟꯅꯗꯅ ꯑꯃ ꯇꯧꯗꯅ ꯂꯣꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦ ꯑꯣꯖꯥꯁꯤꯅ ꯂꯨꯍꯣꯡꯕꯒꯤ ꯀꯩꯒꯤ ꯁꯣꯔꯥꯛꯀꯤ ꯏꯁꯩ ꯆꯠꯂꯦꯗꯅ ꯃꯥ ꯑꯗꯨꯝ ꯃꯇꯨꯡ ꯏꯟꯅꯗꯅ ꯑꯣꯖꯥꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯅ ꯐꯤꯔꯣꯜ ꯊꯨꯞꯆꯟꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯁ ꯃꯥꯁꯦ ꯃꯥꯅ ꯍꯦꯛ ꯇꯝꯃꯛꯄ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯅ ꯃꯥꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯜꯂꯦ ꯍꯥꯏꯕ ꯃꯉꯣꯟꯗ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯃꯕꯥꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯈꯤꯇꯪ ꯍꯜꯂꯤꯀꯣ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯀꯧꯋꯦ ꯃꯥꯅ ꯊꯥꯖꯃꯥꯟꯕꯤꯁꯤꯅ ꯈꯤꯇꯪ ꯍꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯐꯤ ꯁꯥꯕꯁꯦ ꯃꯥꯁꯦ ꯃꯅꯥꯛꯇ ꯐꯝꯃꯒꯅꯦ ꯂꯪꯆꯥꯛ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯅ ꯈꯣꯠꯇꯅ ꯅꯨꯡꯗꯥꯡ ꯃꯥꯗꯤ ꯄꯨꯡ 12 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯑꯗꯨꯝ ꯐꯤ ꯁꯥꯕꯖꯥꯠꯅꯤ ꯑꯗꯨꯒꯁꯦ ꯃꯥꯅ ꯉꯥꯏꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯂꯪꯆꯥꯛꯀ ꯆꯥꯛꯄꯤꯗꯅ ꯏꯆꯦꯅ ꯃꯣꯏꯅꯤꯁꯦ ꯑꯗꯨꯝ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯧꯅ ꯃꯣꯏꯅ ꯑꯗꯨꯝ ꯐꯖꯅ ꯎꯕ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯁꯨꯃꯥꯡꯗ ꯁꯪꯒꯣꯏꯗ ꯏꯁꯩ ꯇꯝꯕ ꯑꯃꯁꯤꯅ ꯐꯤ ꯁꯥꯕꯁꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯌꯦꯡꯅꯗꯅ ꯈꯣꯠꯇꯅ ꯅꯨꯡꯁꯤꯅꯕꯁꯦ ꯐꯥꯎꯔꯛꯑꯦꯗꯅ ꯑꯗꯩ ꯃꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯕꯗꯒꯤ ꯅꯨꯄꯥꯁꯤ ꯋꯥꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯊꯣꯛꯇꯕꯅꯤ나 ꯃꯃꯥ ꯅꯥꯕꯩ ꯗꯥꯛꯇꯔ ꯆꯠꯄꯩ ꯈꯣꯠꯄꯩ ꯆꯦꯛ ꯆꯠꯄꯩ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯕꯩ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤꯀꯣ ꯄꯩꯁꯥꯁꯦ ꯄꯤꯗꯅꯗꯤ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯒꯦ ꯈꯣꯠꯀꯦ ꯍꯌꯦꯡ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯈꯣꯠꯅꯕ ꯒꯥꯅ ꯃꯥ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯃꯔꯨꯞ ꯐꯪꯕꯗꯩ ꯄꯤꯔꯒ ꯌꯨꯝꯒꯁꯦ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡꯁꯦ ꯄꯥꯡꯅꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯑꯗ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯈꯪ ꯈꯪꯍꯟꯗ꯭ꯔꯦꯕ ꯆꯍꯤ 5-6 ꯅꯨꯡꯁꯤꯅꯕꯁꯦ ꯃꯣꯏꯅꯤꯅ ꯑꯝꯇ ꯈꯪꯍꯟꯗ꯭ꯔꯦ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯧꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯎꯔꯦ ꯃꯣꯏꯅꯤꯅꯁꯨ ꯈꯪꯍꯟꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯆꯦ ꯀꯧꯈꯤꯕꯅꯤꯅ ꯑꯣꯖꯥ ꯂꯣꯏꯅꯕꯅꯤꯅ ꯀꯣꯏꯅꯩ ꯍꯥꯏꯕꯗꯣ ꯏꯀꯥꯏꯕꯒꯤꯅꯦꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯌꯦꯡꯋꯥꯏ ꯆꯦꯜꯂꯀꯥꯟꯗ ꯑꯗꯨꯝ ꯈꯪꯍꯜꯂꯁꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯁꯦꯅ ꯃꯃꯥꯟꯅꯕꯤꯗꯩ ꯀꯅꯥꯒꯨꯝꯕꯤ ꯑꯝꯇ ꯈꯪꯗ꯭ꯔꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯄꯣꯠꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯡꯃꯗꯤ ꯀꯩꯅꯣꯁꯤꯅ ꯃꯥꯒꯤ
ꯁꯥꯒꯩ ꯉꯥꯟꯕꯁꯦ ꯁꯤꯅ ꯑꯌꯨꯛ ꯃꯝꯃꯤꯉꯩꯁꯤꯗ ꯅꯨꯡꯇꯤꯒꯤꯗꯤ ꯃꯥꯅ ꯀꯧꯕ ꯈꯨꯀꯧꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯖꯥ ꯑꯩ ꯂꯥꯛꯆꯔꯦ ꯍꯥꯏꯔꯒ ꯈꯨꯏꯔꯝꯃꯒ ꯐꯖꯅ ꯀꯧꯕꯅꯤꯗꯅ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯣꯖꯥꯁꯤꯅ ꯃꯥꯏ ꯃꯕꯨꯡꯁꯤꯅ ꯉꯁꯥꯏꯒꯤ ꯀꯣꯔꯧꯁꯦ ꯈꯨꯏꯔꯝꯃ ꯃꯥꯁꯨ ꯍꯧꯒꯠꯂꯛꯑꯒ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯣꯖꯥ ꯑꯣꯖꯥꯅ ꯍꯦꯛꯇ ꯈꯨꯀꯧ ꯆꯥꯛꯀꯧ ꯑꯃ ꯊꯤꯒꯩ ꯀꯧꯔꯛꯄꯗꯣ ꯃꯥꯁꯦ ꯁꯥꯏꯀꯜꯗ ꯊꯧꯔꯛꯑꯒ ꯁꯥꯏꯀꯜꯁꯦ ꯈꯥꯝꯕꯣꯏ ꯈꯥꯝꯗꯕꯣꯏ ꯑꯃꯁꯤꯁꯨ ꯂꯥꯏ ꯁꯨꯃꯥꯏꯅ ꯈꯨꯏꯔꯝꯃꯝꯕꯗꯩ ꯃꯁꯦ ꯄꯥꯡꯊꯣꯛꯑꯦ ꯀꯩꯗꯧꯔꯦꯅ ꯑꯣꯖꯥ ꯏꯆꯦꯗꯣ ꯀꯦꯅꯦꯜ ꯃꯄꯥꯟꯗ ꯇꯥ ꯂꯩꯍꯧꯔꯦ ꯃꯌꯥꯝꯅ ꯍꯥꯏꯅꯩꯌꯦꯅ ꯍꯥꯟꯅ ꯍꯦꯛꯇ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯕꯨꯡꯁꯤ ꯅꯨꯄꯤ ꯃꯅꯝ ꯃꯍꯣꯏ ꯃꯌꯥꯝꯁꯨ ꯏꯃꯨꯡꯗꯩ ꯆꯦꯟꯊꯣꯛꯅꯔꯦꯗꯅ ꯀꯔꯤꯕ ꯏꯆꯟꯅꯨꯄꯤꯕꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯥꯁꯨ ꯆꯦꯜꯂꯦꯗꯅꯀꯣ ꯃꯥꯅ ꯃꯃꯥꯡ ꯊꯪꯉꯒ ꯑꯗꯒꯤ ꯁꯥꯒꯩ ꯉꯥꯟꯕꯁꯨ ꯏꯟꯅꯔꯦ ꯆꯦꯜꯂꯦ ꯑꯗꯒꯤ ꯃꯣꯏ ꯃꯌꯥꯝꯁꯤ ꯆꯦꯟꯗꯅ ꯇꯥꯅ ꯑꯗꯨꯒꯗꯤ ꯃꯤꯁꯤꯅ ꯍꯦꯛꯇ ꯌꯣꯝꯃꯒ ꯂꯧꯕꯨꯛꯀꯤ ꯀꯦꯅꯦꯜ ꯃꯄꯥꯟꯁꯤ ꯌꯦꯡ ꯂꯩꯅꯔꯝꯃꯦꯕ ꯏꯁꯤꯅ ꯑꯀꯣꯏꯕꯁꯦ ꯄꯨꯡꯉꯥꯡ ꯉꯥꯡꯉꯒ ꯃꯕꯨꯡꯁꯤꯅ ꯍꯥꯏꯌꯦ ꯃꯥꯅ ꯌꯦꯡꯈꯤꯕ ꯃꯇꯝꯗꯅꯦ ꯉꯁꯥꯏꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯃꯉꯛꯁꯝꯁꯦ ꯄꯨꯔꯥ ꯇꯠꯇꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯊꯔꯥꯛ ꯌꯥꯜꯂ ꯂꯩꯔꯝꯃꯒ ꯐꯤ ꯑꯃꯅ ꯀꯨꯞꯄꯝꯃꯦ ꯍꯥꯏꯌꯦꯀꯣ ꯃꯥꯁꯦ ꯍꯦꯛꯇ ꯃꯕꯨꯡꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯈꯤꯗꯅ ꯃꯁꯥꯁꯦ ꯃꯆꯟꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯦ ꯎꯕꯗꯀꯣ ꯑꯗꯒꯤꯗꯤ ꯃꯥꯏ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯌꯦꯡꯅꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯩ ꯃꯕꯨꯡꯁꯦ ꯃꯅꯝꯃ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯀꯞꯇꯅ ꯂꯥꯎꯗꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯁꯥꯒꯩ ꯉꯥꯟꯕꯗꯨꯁꯨ ꯏꯆꯦꯕꯨ ꯑꯁꯨꯛ ꯃꯌꯥ ꯊꯤꯅ ꯁꯨꯃꯥꯏꯅ ꯍꯥꯠꯄꯤꯔꯝꯕꯅ ꯃꯥꯁꯨ ꯍꯦꯛꯇ ꯀꯞꯇꯅ ꯃꯣꯏꯁꯦ ꯇꯧꯅꯔꯦ ꯑꯗꯩꯗꯤ ꯄꯨꯂꯤꯁ ꯂꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝꯁꯤ ꯋꯥ ꯍꯪꯕ ꯈꯣꯠꯄꯁꯦ ꯃꯕꯨꯡꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯗ ꯂꯩꯈ꯭ꯔꯕꯅꯤꯅꯅꯦ ꯁꯥꯒꯩ ꯉꯥꯟꯕꯁꯤꯅ ꯂꯣꯏ ꯈꯨꯝꯃꯦꯕ ꯁꯥꯒꯩ ꯉꯥꯟꯕꯁꯤꯅ ꯏꯆꯦꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯉꯔꯥꯡꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅꯦꯅ ꯑꯗ ꯅꯨꯃꯤꯠꯁꯦ ꯃꯣꯏꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯗꯅ ꯃꯣꯏ ꯅꯤꯉꯣꯜꯈꯩꯗꯣ ꯇꯧꯗꯅ ꯍꯣꯠꯅꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯁꯤ ꯃꯣꯏ ꯐꯤꯂꯝ ꯀꯥꯞꯄꯦꯕ ꯂꯝꯄꯥꯛꯁꯤꯗ ꯑꯗꯣ ꯑꯩ ꯇꯥꯖꯧ ꯐꯤꯂꯝ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯣꯏꯒ ꯑꯍꯤꯡ ꯂꯦꯛꯂꯛꯑꯒꯦ ꯉꯁꯤꯗꯤ ꯃꯥꯗꯤ ꯅꯨꯄꯥꯁꯦ ꯆꯦꯜꯂꯒꯦꯅ ꯇꯧꯖꯕꯅꯤꯅ ꯑꯍꯤꯡ ꯂꯦꯛꯂꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯕ ꯃꯌꯨꯝꯗ ꯑꯗꯨꯒ ꯑꯗꯩꯗꯤ ꯃꯣꯏꯗ ꯑꯍꯤꯡ ꯂꯦꯛꯈ꯭ꯔꯕ ꯏꯃꯥꯟꯅꯕꯤꯈꯩꯅ ꯃꯣꯏꯁꯨ ꯊꯤꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯗꯤ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯌꯦꯡꯕ ꯆꯠꯈꯤꯕꯅꯤ ꯐꯤꯂꯝ ꯌꯦꯡꯕ ꯑꯗꯨ ꯃꯥ ꯑꯍꯤꯡ ꯂꯦꯛꯂꯛꯑꯒꯦꯅ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯥꯔꯝꯕꯅꯤ ꯈꯣꯠꯂꯝꯕꯅꯤ ꯑꯗꯩ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯝꯇ ꯂꯩꯇꯦ ꯑꯗꯩ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯠꯅ ꯆꯩꯅꯕ ꯃꯣꯏ ꯏꯃꯨꯡꯒ ꯑꯗꯨꯝꯕ ꯂꯩꯇꯦ ꯃꯥꯅ ꯂꯣꯏ ꯈꯨꯝꯃꯦ ꯑꯗꯩ ꯃꯣꯏꯁꯦ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯩ ꯑꯃꯨꯛ ꯄꯨꯈꯠꯂꯛꯑꯦꯀꯣ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯁꯤꯗꯁꯨ ꯃꯦꯗꯤꯌꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯌꯣꯝꯃꯦ ꯍꯪꯕꯁꯦ ꯁꯥꯒꯩ ꯉꯥꯟꯕꯅ ꯂꯣꯏ ꯈꯨꯝꯃꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯃꯤꯍꯥꯠꯄꯁꯦ ꯄꯨꯊꯣꯛꯀꯦ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨ ꯅꯣꯏ ꯁꯨꯝ ꯃꯣꯛꯇ ꯊꯝꯃꯒ ꯑꯁꯤꯕ ꯂꯧꯔꯣꯏ ꯈꯣꯠꯂꯣꯏꯅ ꯇꯧꯒꯅꯨ ꯑꯗꯨꯝ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯀꯣ ꯄꯠꯊꯔ ꯄꯨꯝꯊꯔ ꯃꯣꯛꯇ ꯁꯨꯝ ꯀꯨꯏꯅ ꯂꯩꯕꯗꯣ ꯊꯋꯥꯏꯗꯨꯅ ꯀꯩꯁꯨ ꯄꯦꯜꯂꯣꯏꯅ ꯌꯥꯅꯗꯅ ꯄꯨꯂꯤꯁꯀ ꯃꯣꯏꯒꯀꯣ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯄꯨꯊꯔꯛꯑꯒ ꯑꯗꯨꯝ ꯄꯣꯁꯃꯣꯔꯇꯦꯝ ꯂꯣꯏꯔ ꯃꯣꯏ ꯄꯣꯠꯂꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦꯀꯣ ꯑꯗꯩ ꯑꯌꯨꯛꯁꯦ ꯑꯃꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯨꯟꯁꯤ ꯃꯤꯇꯤꯡꯁꯦ ꯇꯧꯋꯦ ꯑꯗꯨꯒꯁꯦ ꯄꯥꯕ꯭ꯂꯤꯁꯤꯇꯤꯁꯦ ꯍꯥꯏꯔꯤꯕ ꯁꯥꯒꯩ ꯉꯥꯟꯕꯁꯤꯅ ꯂꯣꯏ ꯂꯥꯎꯏꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯏꯆꯦ ꯊꯥꯖꯃꯥꯟꯕꯤꯕꯨ ꯃꯤꯍꯥꯠ ꯊꯤꯟ ꯍꯥꯜꯂꯝꯕꯁꯦ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯇꯧꯁꯤ ꯋꯥꯔꯦꯞ ꯂꯧꯁꯤꯁꯦ ꯑꯁꯤ ꯁꯦꯝꯁꯤ ꯇꯛꯁꯟꯁꯤ ꯁꯔꯀꯥꯔꯗ ꯑꯗꯨ ꯇꯧꯁꯤ ꯏꯆꯦꯒꯤ ꯃꯤꯍꯥꯠꯁꯦ ꯊꯨꯅ ꯄꯨꯊꯣꯛꯅꯕ ꯃꯤꯍꯥꯠꯄꯁꯦꯅ ꯃꯥ ꯂꯣꯏ ꯂꯥꯎꯏ ꯈꯣꯠꯂꯤ ꯈꯨꯟ ꯃꯌꯥꯝꯒꯤ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯁꯨꯒꯗꯕ ꯈꯣꯠꯀꯗꯕ ꯂꯦꯞꯅꯔꯒ ꯂꯣꯏꯅ ꯌꯣꯝꯗꯅ ꯂꯝꯄꯥꯛꯁꯤꯗ ꯃꯤꯇꯤꯡꯁꯦ ꯇꯧꯔꯦꯀꯣ ꯇꯧꯕꯁꯤꯗ ꯁꯥꯒꯩ ꯉꯥꯟꯕꯁꯤꯅ ꯑꯍꯥꯟꯕꯗ ꯋꯥꯒꯁꯦ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯌꯥꯅꯤꯡꯗꯦ ꯑꯁꯨꯝꯕ ꯃꯤꯍꯥꯠ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯍꯥꯜꯂꯝꯕ ꯒꯥꯏꯅ ꯇꯧꯗꯅ ꯍꯦꯛꯇ ꯃꯥꯅ ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯉꯤꯀꯣ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯔꯛꯄꯩꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯋꯥ ꯉꯥꯡꯕ ꯑꯃꯅ ꯉꯥꯡꯉꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇꯒꯤ ꯃꯕꯨꯡꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯃꯥꯅ ꯐꯣꯟ ꯅꯝꯕꯔ ꯑꯃꯈꯛ ꯃꯥꯒꯅ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏꯅ ꯆꯤꯡꯊꯣꯛꯄꯗ ꯁꯤꯒꯤ ꯅꯝꯕꯔꯁꯤꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯩ ꯑꯇꯩ ꯅꯝꯕꯔꯗꯤ ꯃꯥ ꯀꯌꯥ ꯀꯩꯅꯣ ꯇꯧꯅꯗꯦ ꯑꯗꯣ ꯁꯤ ꯅꯝꯕꯔꯁꯤꯗꯤ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯦꯁꯦꯖ ꯊꯥꯅꯩ ꯑꯗꯣ ꯁꯤ ꯅꯝꯕꯔꯁꯤꯒ ꯉꯔꯥꯡꯒꯤ ꯑꯔꯣꯏꯕꯁꯦ ꯃꯥꯒꯤ ꯐꯣꯟꯁꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯒ ꯋꯥꯔꯤ ꯁꯥꯈꯤ ꯁꯤꯃ ꯅꯝꯕꯔꯁꯦ ꯀꯅꯥꯒꯤꯅꯣꯅ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯊꯥꯔꯛꯄꯁꯤꯗꯅꯦ ꯃꯕꯨꯡꯁꯤꯅ ꯅꯝꯕꯔꯁꯦ ꯇꯧꯂꯥꯎ ꯅꯝꯕꯁꯤda ꯉꯁꯥꯏꯒꯤ ꯁꯥꯒꯩ ꯉꯥꯟꯕꯒꯤ ꯃꯥꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔ ꯆꯣꯡꯊꯣꯔꯛꯄ ꯄꯨꯡꯉꯛꯑꯕ ꯃꯥꯁꯦ ꯃꯕꯨꯡꯁꯦꯀꯣ ꯁꯥꯒꯩ ꯉꯥꯟꯕ ꯃꯁꯥꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡꯃꯤꯟꯅꯩꯅꯦꯕ ꯁꯥꯒꯩ ꯉꯥꯟꯕ ꯂꯥꯎꯅꯦ ꯁꯤꯗ ꯅꯝꯕꯔ ꯑꯃ ꯊꯥꯔꯛꯏꯅꯦꯅ ꯌꯦꯡꯃꯤꯟꯅꯕꯁꯤꯗ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕꯁꯦ ꯍꯦꯛꯇ ꯆꯦꯟꯈꯤꯕꯅꯦꯃꯤ ꯃꯥꯁꯦ ꯃꯁꯥ ꯃꯊꯟꯇ ꯃꯔꯥꯟꯗꯣ ꯂꯩꯖꯔꯕꯅꯤꯅ ꯃꯥꯗꯤ ꯑꯗꯩ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯆꯦꯜꯂꯤꯁꯤꯕꯣꯅ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯆꯦꯜꯂꯤꯁꯤ ꯃꯥꯒꯤ ꯆꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣꯅ ꯇꯥꯟꯅꯔꯦꯗꯅ ꯃꯤꯇꯤꯡ ꯇꯧꯔꯝꯕꯒꯁꯦ ꯀꯥꯏꯔ ꯑꯗꯩ ꯃꯣꯏꯁꯦ ꯇꯨꯔꯦꯟ ꯑꯆꯧꯕ ꯑꯃ ꯂꯩꯀꯣ ꯁꯤꯒꯁꯦ ꯂꯥꯜꯂꯒ ꯃꯥꯁꯦ ꯏꯔꯣꯏꯔ ꯆꯦꯜꯂꯕꯅꯦ ꯑꯗꯩ ꯃꯌꯥꯝꯁꯤꯁꯨ ꯇꯥꯟꯅꯔꯦꯀꯣ ꯃꯥꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅ ꯆꯦꯜꯂꯤꯁꯦꯅ ꯑꯗꯩ ꯐꯥꯔꯦꯀꯣ ꯃꯆꯤꯟꯁꯦ ꯍꯪꯉꯦ ꯐꯨꯔꯣꯏ ꯃꯌꯥꯝꯁꯤꯅ ꯐꯨꯔꯦ ꯍꯪꯉꯦ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯍꯥꯠꯄꯅꯦ ꯍꯥꯏꯗꯣꯔꯛꯑꯦꯕ ꯃꯕꯨꯡꯁꯦ ꯉꯛꯄꯅꯦꯕ ꯍꯦꯛꯇ ꯁꯨꯡꯊꯥ ꯊꯥꯖꯗꯕꯗꯣ ꯑꯗꯨꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯐꯨꯕꯗꯅꯦ ꯅꯪꯁꯨ ꯏꯆꯦ ꯄꯣꯠꯂꯣꯏꯒꯤ ꯃꯐꯝꯗꯨꯗ ꯄꯣꯠꯂꯣꯏꯅꯤ ꯅꯪꯁꯨꯅ ꯐꯨꯕꯗ ꯑꯗꯨꯝ ꯁꯤꯈ꯭ꯔꯦꯕ ꯃꯥꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯣꯠꯂꯣꯏꯐꯝꯗꯨꯒ ꯊꯥꯖꯃꯥꯟꯕꯤ ꯄꯣꯠꯂꯣꯏꯐꯝꯁꯤꯒ ꯑꯗꯨꯝ ꯊꯪꯅꯅ ꯄꯣꯠꯂꯣꯏꯔꯦꯀꯣ ꯑꯗꯨꯗ ꯃꯕꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯌꯥꯝ ꯉꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔ ꯀꯥꯔꯛꯄꯁꯦ ꯁꯤꯗ ꯃꯥꯅ ꯌꯥꯝ ꯆꯤꯡꯅꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯂꯩ ꯍꯥꯏꯌꯦꯕ ꯀꯩꯅꯣꯁꯤꯅ ꯃꯥ ꯑꯣꯖꯥ
mana phammaga mangaga kanana boy gi chanu pi ba sok thina hali bani amni ngamna phammaga wakhan je khallaga lay ngai jidane ojai sing asaba puthora ge iru ja tho ji na koi poroi ba kar ko iru ja nei dana adu hai ba jidane naktang di ma ji wakhan du khan bani na smai nong khal lay ngai jida emma kainom hai gi mane na kai ba ana smai lay khalak pa jidane kai chuna te oja ana ki boy kai boy mana tau gi ba mo ong je ising puthora ge abo ja na kai no ne mana ngai tau ri ji bo ana ma se atati ma kitang chingna bam phau gi hai ba aduga ngasai gi mabani je smai tau bajane khoina thigat pa wari da ko moini hojiki sagai ngan ba jina ne angang inkhalak pa nupi makhak ma je thengnaru badagi adu je nuksina garaba nuksina rakpadagi hana gi nupi je mana pamaktre dana pamaktrabani na sang adi nuksina rakpani tokna je habi sungam daba somdadi amadudi moini je nakna ba relation ga je tham grab jane ba adu inu pidun makhong thong lang ni khotni id adu tawre da tawre na tawbus ma je amajina ju somda ma bandi sang na dagi handaki ningon jakau ba gi nungdang dadi akoi selaji na thana ba poni na amajina ju somda ibani chen ba du tawba adai lohong maru adu phangba dai gi di lohong bai paisa nang kem khallu no ina pirakani adai upukang don chan bagi adu ge na loina somdadi tawrakpani na de amajidi wakhan je songmi nu pi je ngawrakpani na mang kali je hatu oga kanamtana ju khangoi hatlaga aina nupi ama je launa ba na mana khan bajane ba aduga di khoi gi nungthang se mana ne khoi gi nupi je halam meraga khoi gi madi mayum dagi pura khangaudana sadali sauna de ko de hapana te mayum dagi phajana thangjo je pora kholaga madi pura kaino oi tawraga la plan tawrabane ba ko adagi kaino je mana nupi je hatlaga khoi gi kaino je moi film kapi je masa ga je singa chola mana I nai do sam thok pai ko choli ko tor ga khara thak thak kani yengam me haye film je nga koi gi film yeng mina bang bun e ma do koi da pau hairak pa da wari da ko e koi ga smaina koi manak ta ga pham me ma je sing di chot ki ni ka ni anga ka yengam me na ga moina hai ba mai tor ga ma de hatu o ga phara ne na nu pi ji hat le da ko adumaina yamna me athi itina lam ji da hat ki ba nu pi ji me am yawe ba ada khoina mayam da haining je ngasai gi nungdang je nungdang nupi chen ba na khoi layak tak dagi lem je nungdang theng ga da loi chen nei ba adu si jina khudong sa ba lo re e ba ko adu na ne khoina nupi jing da pining ba awareness se nupi imtana lai sabi imtana ne nungdang a theng ba da masa mathan da tho nupa ju suk chen da ba khoi ngal lingai sari ngai da mama na bi khara putho e da na mathan da ju thok da ba adu ga mana ma pi ni khang de nang na chen gre ko haib je mi ma gi mi khara sakhi le hel lo ba adu di nupa du na phata ba taw ngam dre da na chela je na kau tho ga hat ki nupi se yam khara jani ko thong na yam gre ba haidok pala ka ne ga phak thar ngai na ra ga si boin taram ba kong ga em ne ko aduna yamna mabani adu nung sinarakpa adu yamna wamin narakpa mana mateng pangdana honarakpa mayam du irai laina hat leba ko adu kitang khangau da nekta sense lakpa mi je admai nekta hat pangamba ada mabung du da di sokja ba thamoi imung manung da di sokpa saigi ai gi imung da ai gi kano da thola kan da sidi ngau ga ne ba adum ba thodok thokki ba imung da di adum ngau ra wakhan na unga ga ne nungai tana le hoba kongai em ne ba adu mi hat pana mana kaisu kaidong ai da solution porok ngam de na mama sa ju dum mayam na phu da dum sigre adu nupi du ju yang mara lai jada ba mi gi chuja da nom ja na tan ja da nei mung manung gi mateng pang da na ma gi nuksi da ngau ja da na to pa yeng ja da na mai mateng da pang da lai ri ba nupi du bu mana yang adu am thina hat pi ri du ne ba kaim ta bong nupi du na dia to ba nupi ma koi gre ma na i je nuksi dre ma na ngo dei lai thoi ha ba kaim khang ja ba na te ba yam sam na lai jari ne ba ai na sam me ai phai na mi khuding phani khan ba la ya de ba dai mu koina khali ko ma gi thawai du ne yang ne khalam ga ne ba oh nangi na teng da pang lak pa ai je nang na adong nong sina loina rak pa ai je nang na ai gi phi sabam da hing chupat sang da na atheng ba bo adai akhoi da lai da ise oja na tau ba nang na ai bu sumaina asuk yam mi ha thine khat pa bo ngam ba ko nang na inu siram mi jidi ai bu mi athina ha na bo oire ga na ma gi atama da na hairam moidra adai mabung jina hai ba asmana pha ba ko pha ma gi bebhar koi mung jina mana pang ba mateng adu ngam ba na mabung ji ma thwai dia thina so e ba khara he na khang bo lammaga tawramaga ado adumaina hatna ji se yam bana ne su khang na da ba mi mai leina da ba am ta hana ba na te ba khang na ba ai gi loina ba nakna ba tin aram ba chi na ngak ta ni ko hatna ri ba mayam je ado adumaina khoi gi moi gi mung da di ningon ja ko ba la ko khuding gi dum thamoi so pa dum hoji pa oi hore da na ko aduna sina han ba wari ni ado kaino ji mathangi wari jina smai taw bani ma gi nupa na hat ki bani sina ko koina thigat pasat pajida sisu thangjong na hapo thangjong na ngak tani ko mangak sam da ngak tane ba aduga koina thigat pasat pajida mai masan pi je chan pi han je sahi traunga mu sure asin nungai te ma pi je tara li man li wari je ko
ꯑꯩꯁꯦ ꯃꯥꯅ ꯍꯥꯏ ꯗꯨꯏꯂꯥꯂꯦꯟꯗ ꯀꯩꯅꯣ ꯆꯤꯡꯃꯩꯔꯣꯡꯗ ꯃꯥꯁꯦ ꯏꯝꯕꯣꯏꯗ꯭ꯔꯤ ꯇꯝꯕꯒꯤ ꯂꯩꯕꯅꯦ ꯍꯥꯏꯌꯦ ꯑꯗ ꯅꯣꯏ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯅꯣꯏ ꯏꯃꯨꯡꯗ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯅꯪ ꯍꯥꯏꯊꯔꯛꯎꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯅꯣꯏ ꯃꯥꯒ ꯕꯥꯒ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯍꯥꯏꯊꯔꯛꯑꯣꯅ ꯑꯗꯨꯒ ꯐꯣꯟꯁꯦ ꯄꯨꯠ ꯃꯨꯊꯠꯀꯦ ꯍꯥꯏꯌꯦꯕ ꯀꯞꯅ ꯂꯥꯎꯅꯕ ꯂꯥꯛꯅꯕꯁꯦ ꯌꯥꯝ ꯇꯥꯏ ꯍꯥꯏ ꯐꯣꯟꯁꯤꯗ ꯑꯗꯣ ꯃꯥꯅ ꯑꯃꯨꯛꯀ ꯇꯧꯁꯜꯂꯒ ꯀꯔꯤꯅꯣ ꯍꯪꯕꯗ ꯂꯥꯛꯇ ꯂꯥꯛꯑꯣ ꯐꯣꯟ ꯇꯧꯔꯛꯑꯅꯨ ꯂꯥꯛꯇ ꯂꯥꯛꯑꯣ ꯈꯔ ꯊꯨꯔꯛꯑꯣꯅ ꯍꯥꯏꯕꯁꯤꯗ ꯃꯥꯁꯦ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯑꯝꯗꯣꯏꯖꯥꯠꯅꯣꯅ ꯍꯦꯛꯇ ꯃꯥꯅ ꯒꯥꯔꯤꯗ ꯂꯥꯛꯄꯁꯦ ꯃꯌꯨꯝ ꯌꯧꯅꯤꯡꯕꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯒꯩ ꯂꯥꯛꯄꯗꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕꯗ ꯃꯥꯅ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯗꯅꯦ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟ ꯄꯨꯝꯅꯃꯛꯀꯤ ꯃꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯨꯃꯥꯡꯁꯤꯗ ꯑꯩꯒꯤ ꯏꯄꯥꯒ ꯏꯃꯥꯒꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯄꯒ ꯂꯩꯔꯝꯕꯗ ꯑꯩꯉꯣꯟꯗ ꯃꯥꯁꯦ ꯃꯥ ꯍꯦꯛꯇ ꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯕ ꯃꯃꯥꯒ ꯃꯄꯥꯒꯤ ꯑꯅꯤꯃꯛꯅꯤꯀꯣ ꯁꯤꯔꯝꯃꯤꯁꯦ ꯑꯗꯨꯒꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯇꯨ ꯆꯨꯡꯉꯦ ꯑꯩꯈꯣꯏ ꯇꯥꯕꯗꯀꯣ ꯑꯗꯨꯅ ꯃꯉꯣꯟꯁꯤꯗꯅꯦ ꯃꯣꯏ ꯁꯨꯃꯥꯡꯁꯦ ꯎꯕ ꯌꯥꯗꯦ ꯍꯥꯏꯌꯦ ꯐꯤ ꯑꯉꯧꯕꯁꯦ ꯎꯕ ꯌꯥꯗꯦ ꯍꯥꯏꯌꯦ ꯀꯨꯞꯄꯒ ꯂꯩꯔꯝꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯥꯏ ꯃꯃꯤꯠꯁꯤꯗ ꯎꯕ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯣꯏ 3ꯅꯤ ꯃꯥꯅ ꯑꯍꯟꯅꯤ ꯑꯗꯣ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯌꯥꯝ ꯋꯥꯕ ꯃꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅ ꯂꯧ ꯃꯇꯝꯗ ꯂꯧ ꯁꯨꯕ ꯃꯕꯥꯏꯁꯦ ꯈꯨꯟꯅꯁꯨ ꯂꯣꯏ ꯈꯪꯅꯩ ꯍꯥꯏꯀꯣ ꯅꯨꯡꯁꯤꯅꯕꯗ ꯂꯧ ꯃꯇꯝꯗ ꯂꯧ ꯁꯨꯅꯤ ꯊꯔꯣꯏ ꯃꯇꯝꯗ ꯊꯔꯣꯏ ꯈꯨꯟꯃꯤꯟꯅꯅꯤ ꯑꯗꯩ ꯁꯤꯡ ꯆꯟꯃꯤꯟꯅꯅꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯈꯣꯠꯅꯕꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯨꯁꯤꯒꯦꯅ ꯑꯗꯩ ꯅꯣꯡꯒ ꯆꯨꯁꯟꯈꯤꯕꯁꯦ ꯊꯕꯛ ꯁꯨꯕꯗꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯗꯅ ꯃꯄꯥꯁꯤꯅꯒ ꯅꯣꯡꯗꯪ ꯍꯥꯡꯉꯣ ꯒꯥꯅ ꯑꯇꯤꯌꯥꯗꯒ ꯌꯦꯡꯈꯠꯂ ꯇꯧꯖꯕ ꯑꯗꯨꯃꯥꯏꯅ ꯁꯨꯃꯤꯟꯅꯗꯅ ꯅꯣꯝꯃꯤꯟꯅꯗꯅ ꯑꯗꯩ ꯃꯃꯥꯁꯦ ꯌꯥꯝ ꯃꯊꯧꯅꯥ ꯐꯕ ꯀꯗꯥꯏꯗ ꯁꯨꯁꯤꯒꯦꯅ ꯍꯦꯛ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯀꯦꯕ ꯃꯧꯕ ꯑꯃ ꯈꯪꯗꯕ ꯐꯅꯦꯛꯀꯁꯦ ꯑꯃꯟꯕ ꯍꯦꯛ ꯀꯧꯅ ꯁꯦꯠꯂꯒ ꯍꯦꯛ ꯃꯆꯥꯁꯤꯡꯁꯤꯒꯤ ꯍꯣꯠꯅꯕꯗ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯀꯣ ꯑꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯄꯨꯁꯤꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯊꯕ ꯋꯥꯕ ꯃꯄꯥꯁꯤꯅ ꯂꯣꯏ ꯍꯣꯠꯅꯔꯝꯕꯖꯥꯠꯅꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯃꯥꯏꯅ ꯄꯨꯊꯕꯗꯩ ꯃꯥ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯈꯤ ꯍꯥꯏꯌꯦꯕꯀꯣ ꯊꯧꯗꯣꯛꯁꯤꯒꯤ ꯃꯃꯥꯡ ꯆꯍꯤ 2 ꯂꯩꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯤꯅ ꯏꯃꯨꯡꯁꯦ ꯂꯣꯏ ꯄꯨꯍꯧꯕꯗꯒꯤ ꯃꯄꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯑꯣꯡꯅꯦ ꯑꯗꯩ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯟꯒꯠꯂꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯦ ꯁꯨꯝ ꯋꯥꯈꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯂꯒ ꯄꯪꯂꯥꯎ ꯍꯦꯛ ꯁꯥꯎꯕ ꯑꯍꯤꯡꯗꯒ ꯍꯦꯛ ꯇꯨꯝꯃꯝꯕꯗꯒꯤ ꯂꯩꯔꯝꯗꯗꯅ ꯃꯣꯏꯁꯦ ꯀꯣꯏꯊꯤ ꯊꯤꯅꯔꯒ ꯆꯠꯂ ꯂꯩꯔꯝꯕ ꯑꯗꯩ ꯃꯆꯤ ꯑꯃꯗꯒ ꯇꯥꯁꯜꯂ ꯁꯨꯝ ꯇꯨꯃꯤꯟꯅꯒ ꯐꯝꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯗꯩ ꯆꯣꯏꯔꯣꯡꯒ ꯂꯣꯜꯂꯒ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯃꯄꯥꯁꯦ ꯐꯤꯕꯝ ꯑꯃ ꯃꯥꯒꯤ ꯍꯣꯡꯉꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯌꯥꯝꯅ ꯅꯣꯏ ꯕꯕꯥꯁꯦ ꯂꯥꯏꯌꯦꯡꯉꯨꯅꯦ ꯂꯥꯏꯌꯦꯡꯉꯨ ꯍꯥꯏꯕꯁꯦ ꯃꯣꯏꯁꯦ ꯂꯩꯇꯗꯅ ꯑꯗꯨꯝ ꯂꯥꯏꯌꯦꯡꯗꯕꯀꯣ ꯃꯨꯔꯨꯝꯒ ꯁꯣꯜꯂ ꯑꯗꯣ ꯑꯍꯤꯡꯗꯒꯁꯦ ꯃꯃꯥꯁꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯒ ꯃꯄꯥꯁꯦ ꯃꯈꯧꯔꯤꯒ ꯍꯦꯛ ꯃꯦꯠꯀꯦ ꯇꯧꯔꯝꯕ ꯃꯃꯥꯁꯦ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯁꯨꯝ ꯍꯥꯟꯅ ꯇꯧꯕꯖꯥꯠꯅꯦꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯃꯃꯥ ꯑꯇꯣꯝꯕ ꯃꯆꯥ ꯑꯇꯣꯝꯕꯁꯤ ꯁꯪꯒꯣꯝꯅ ꯌꯣꯛꯏ ꯍꯥꯏꯌꯦ ꯃꯕꯨꯛ ꯊꯣꯛꯇꯅ ꯑꯗꯨꯒꯤ ꯁꯪꯒꯣꯝꯁꯦ ꯂꯩꯅꯕ ꯍꯣꯠꯅꯕꯗꯁꯨꯅꯦ ꯊꯔꯣꯏꯁꯦ ꯈꯨꯜꯂꯒ ꯌꯥꯝ ꯋꯥꯅ ꯁꯪꯒꯣꯝꯁꯦ ꯂꯩꯕꯖꯥꯠꯅꯦꯕ ꯁꯪꯒꯣꯝ ꯀꯧꯇꯥ ꯑꯃꯅ ꯅꯨꯃꯤꯠ 2-3ꯒ ꯆꯠꯂꯒꯅꯦ ꯆꯥꯕꯣꯟꯒꯁꯦ ꯌꯥꯟꯖꯜꯂ ꯄꯤꯊꯛꯇꯅꯗ ꯅꯨꯃꯤꯠꯁꯤꯁꯨ ꯃꯥꯅꯊꯔꯣꯏ ꯈꯨꯜꯂꯒ ꯑꯌꯨꯛ ꯉꯟꯇꯥ ꯊꯔꯣꯏ ꯈꯨꯜꯂꯨꯔꯒ ꯌꯣꯜꯂꯨꯔꯒ ꯁꯪꯒꯣꯝ ꯂꯩꯔꯒ ꯆꯦꯜꯂꯛꯄꯅꯦ ꯍꯥꯏꯌꯦꯕ ꯃꯃꯥꯁꯦꯀꯣ ꯅꯣꯡ ꯃꯔꯛꯇꯒ ꯑꯗꯨꯒ ꯃꯥꯁꯤꯅ ꯁꯪꯒꯣꯝꯁꯦ ꯐꯛꯀꯦ ꯇꯧꯔꯝꯕꯅꯦ ꯍꯥꯏꯌꯦ ꯁꯪꯒꯣꯝ ꯄꯤꯊꯛꯀꯦꯅ ꯑꯗ ꯑꯉꯥꯡꯗꯣ ꯀꯞꯄꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦꯅꯦꯅ ꯃꯆꯥꯁꯨ ꯑꯗꯨꯃꯥꯏꯅ ꯊꯦꯝꯃꯤꯉꯩꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯌꯥꯜꯂꯛꯄꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯅꯥꯎꯄꯥ 5 ꯁꯨꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯤ ꯗꯥꯏꯔꯦꯛ ꯎꯍꯧꯋꯦ ꯍꯥꯏꯌꯦꯕ ꯃꯄꯥꯁꯤꯅ ꯌꯥꯝꯁꯦ ꯃꯥꯅ ꯂꯥꯎꯔ ꯆꯦꯟꯊꯣꯔꯛꯄꯅꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯕꯕꯥꯅ ꯍꯥꯜꯂꯦ ꯃꯥꯅ ꯂꯥꯎꯕꯗꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯆꯦꯟꯁꯤꯟꯅꯔꯦꯗꯅ ꯑꯗ ꯃꯆꯥꯒꯤ ꯁꯪꯒꯣꯝꯗꯣ ꯄꯤꯊꯛꯄ ꯅꯪꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯍꯨꯞꯆꯟꯅꯔꯛꯑꯒ ꯀꯩꯅꯣꯅ ꯃꯣꯏꯁꯦ ꯃꯄꯥꯝꯁꯨ ꯅꯛꯅꯩꯕ ꯂꯩꯀꯥꯏ ꯃꯁꯦꯟꯅꯦꯕ ꯃꯄꯥꯝꯁꯨ ꯄꯥꯎꯁꯦ ꯇꯥꯔꯦꯗꯅ ꯃꯄꯥꯝꯒꯤ ꯃꯌꯥꯝꯁꯤꯁꯨ ꯌꯣꯝꯁꯤꯜꯂꯛꯑꯒ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯄꯥꯁꯤꯗꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒꯅꯦ ꯊꯣꯡꯉꯥꯡ ꯍꯥꯏꯕꯁꯦ ꯌꯥꯗꯕ ꯆꯪꯉꯛꯄ ꯂꯣꯏ ꯍꯥꯠꯀꯅꯤꯅ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯃꯌꯥꯝꯁꯦ ꯊꯣꯡꯁꯦ ꯀꯧꯈꯥꯏꯔꯦꯗꯅ ꯊꯥꯡꯒ ꯄꯥꯏꯅꯔ ꯃꯌꯥꯝꯁꯤꯁꯨ ꯍꯦꯛꯇ ꯌꯣꯝꯁꯤꯟꯅꯔꯕ ꯑꯗꯩꯗꯤ ꯍꯦꯛ ꯆꯪꯉꯛꯄ ꯍꯥꯠꯀꯅꯤꯅ ꯃꯥꯁꯤ ꯃꯅꯨꯡꯗꯩ ꯂꯥꯎꯔꯦꯗꯅ ꯑꯗꯩꯗꯤ ꯃꯣꯏꯅ ꯊꯣꯡꯁꯦ ꯐꯛꯀꯥꯏꯔ ꯇꯧꯕꯁꯤꯗ ꯊꯥꯡꯁꯦ ꯑꯃ ꯄꯥꯏꯔꯒꯗꯤ ꯃꯥꯁꯨ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯗꯣꯏꯒꯤ ꯃꯉꯛꯁꯦ ꯀꯤꯈꯠꯄ ꯍꯧꯔꯝꯃꯦ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯁꯤꯖꯔꯒꯦꯅ ꯑꯗꯩ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯃꯄꯥꯝꯒꯤ ꯃꯤꯗꯨꯅ ꯉꯁꯥꯏꯒꯤ ꯏꯅ ꯉꯥꯛꯆꯪ ꯉꯥꯡꯉ ꯅꯨꯄꯤꯗꯣ ꯐꯃꯨꯡ ꯃꯅꯥꯛꯇꯨꯗ ꯐꯃꯥꯡꯗꯣ ꯇꯥꯔ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯐꯨꯕꯗ ꯑꯗꯨꯝ ꯁꯤꯔꯦꯗꯅ ꯅꯨꯄꯥꯁꯤꯁꯨꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯅꯤꯃꯛ ꯃꯄꯥꯁꯨ ꯁꯤꯔꯦ ꯃꯃꯥꯁꯨ ꯁꯤꯔꯦ ꯑꯗꯩ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯃꯃꯥꯒꯤ ꯃꯃꯥꯁꯦ ꯃꯕꯣꯛ ꯁꯤꯅ ꯍꯦꯛꯇ ꯃꯥꯏ ꯃꯆꯥꯒꯤ ꯃꯤꯍꯥꯠꯇ ꯎꯕꯗ ꯍꯦꯛꯇ ꯃꯆꯥꯗꯣ ꯃꯉꯛꯇꯨꯅꯗꯤ ꯊꯔꯥꯛ ꯌꯥꯜꯂꯝꯃꯤꯗꯅꯀꯣ ꯍꯦꯛꯇ ꯀꯞꯄꯝꯕ ꯃꯕꯣꯛꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯕꯣꯛꯁꯤꯗꯤ ꯍꯦꯛꯇ ꯀꯞꯇꯅ लाउदना मचागी कꯩनोजिदा तौरेदनको मपांगी मी म्यामजे दैदि लाउनादना खोंनादना इमुंजिदा हेक्ता तौनबा म्यामदो हुजिक्ति ngसाइगी कꯩनोजे मचानुपीसिना अदुई थौदोक थोखरा मतुंगददि मचानुपीसिना लोइनमक
ꯌꯨꯝꯁꯦ ꯄꯨꯍꯧꯔꯦꯗꯅ ꯃꯅꯥꯎ ꯃꯌꯥꯝꯒꯤ ꯚꯥꯔꯁꯦ ꯃꯉꯣꯟꯗ ꯇꯥꯍꯧꯔꯦꯕ ꯑꯗꯩ ꯃꯄꯥꯒꯤ ꯃꯅꯥꯎꯄꯥ ꯑꯃ ꯂꯩ ꯃꯥꯁꯨ ꯌꯥꯝ ꯋꯥꯏ ꯃꯆꯥ ꯌꯥꯝꯃꯤ ꯃꯥꯁꯨ ꯁꯨꯔ ꯆꯥꯕꯅꯤ ꯑꯗꯣ ꯃꯥꯅꯁꯨ ꯌꯦꯡꯁꯜꯂꯦ ꯃꯉꯣꯟꯗ ꯂꯣꯏ ꯇꯥꯍꯧꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯕꯣꯛꯁꯤꯅꯅꯦ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯂꯤꯔꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯕꯣꯛꯇꯣ ꯃꯥꯅ ꯀꯞꯄꯒ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯑꯍꯜ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯏꯁꯨꯁꯤꯡꯁꯦ ꯁꯦꯟꯅꯕ ꯅꯠꯇꯅ ꯑꯩꯅ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥ ꯇꯥꯟꯕ ꯈꯣꯠꯄ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯏꯁꯨ ꯅꯨꯄꯤꯁꯤنا ꯂꯣꯏꯅꯃꯛ ꯃꯃꯥ ꯃꯄꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯦ ꯃꯥꯅ ꯇꯧꯔꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯦꯗꯅ ꯃꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯃꯥꯅ ꯊꯔꯣꯏ ꯈꯨꯟꯗꯅ ꯑꯗꯩ ꯂꯧ ꯃꯇꯝꯗ ꯂꯧ ꯁꯨꯗꯅ ꯄꯦꯔꯨꯛ ꯍꯦꯛꯇꯅ ꯃꯅꯥꯎ ꯃꯌꯥꯝꯁꯦ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯗꯅ ꯂꯩꯔꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕꯒꯤ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯏꯆꯥ ꯏꯃꯧꯒꯤ ꯃꯤꯁꯤ ꯃꯤꯍꯥꯠ ꯊꯧꯗꯣꯛꯁꯦ ꯑꯩꯁꯦ ꯄꯨꯔꯥ ꯉꯥꯎꯔꯦ ꯑꯗꯨꯅ ꯑꯩꯁꯤꯕꯨ ꯁꯨꯃꯥꯏꯅ ꯍꯤꯡꯗꯣꯏ ꯁꯧꯕꯗꯤ ꯑꯩ ꯁꯤꯒꯦꯅ ꯐꯔꯦ ꯑꯗꯩ ꯏꯁꯨ ꯃꯌꯥꯝ ꯍꯨꯟꯗꯣꯛꯑꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯁꯨ ꯇꯧꯉꯝꯗ ꯁꯤꯕꯁꯨ ꯁꯤꯉꯝꯗ ꯑꯩꯁꯦ ꯉꯥꯎꯔꯦꯅ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯅ ꯇꯧꯗꯅ ꯌꯥꯝ ꯀꯞꯄꯦꯀꯣ ꯑꯗꯒꯤꯗꯤ ꯃꯄꯥꯝꯒꯤ ꯃꯃꯥꯗꯨꯗꯤ ꯉꯁꯥꯏꯒꯤ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯋꯥꯈꯜꯅ ꯑꯗꯨꯝ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯍꯥꯠꯇꯨꯗꯒꯤ ꯅꯥꯔꯒ खर लेगा तुम सीगरे है पंपांगे माजे अदु सुमाइना म्या थी थीना हाथ की नुपी जिंगजे सिगी ममाजिदिने अदुम अदुगी थौदोक्तुदगी अयाम्ब लोइनब कोई नादना अदुम वाखन्ना कइनोम तौरगा अदुम लोइ हिंगनेबा वाखन्ना ngaurga हुजिकी मोइना अꯉꯥꯡꯒꯩꯗꯣ ꯆꯤꯟꯗ꯭ꯔꯦꯜ ꯍꯣꯝꯗ ꯊꯝꯃꯒꯦ ꯅ ꯃꯌꯥꯝꯁꯤꯅ ꯊꯝꯕꯤꯈ꯭ꯔꯁꯤ ꯃꯣꯏꯁꯤ ꯍꯥꯏꯕꯁꯤꯗ ꯃꯆꯦꯁꯤꯅꯀꯣ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯏ ꯆꯤꯟꯗ꯭ꯔꯦꯜ ꯍꯣꯝꯗꯗꯤ ꯊꯝꯕꯤꯒꯅꯨ ꯑꯩꯅ ꯂꯩꯔꯤꯉꯩꯗꯤ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯅ ꯍꯣꯠꯅꯖꯒꯦꯅ ꯃꯆꯦꯁꯤꯅ ꯍꯣꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯂꯩꯃꯤꯟꯅꯩ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯅꯦ ꯅꯤꯁꯥ ꯆꯥꯔꯒ ꯄꯨꯔꯥ ꯉꯥꯎꯔꯤꯉꯩꯗꯅꯦ ꯀꯔꯤꯅꯣ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯍꯥꯠꯈꯤꯕ ꯄꯩꯁꯥ ꯄꯤꯌꯨ ꯈꯣꯠꯂꯨ ꯌꯨ ꯊꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯉꯥꯎꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯁꯥꯅꯗꯤ ꯅꯣꯔꯃꯦꯜꯗꯤ ꯑꯣꯏꯗꯕ ꯅꯣꯔꯃꯦꯜ ꯑꯣꯏꯔꯒꯗꯤ ꯑꯝꯇ ꯍꯥꯠꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯉꯥꯎꯔꯀꯥꯟꯗ ꯍꯥꯠꯈꯤꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯚꯥꯔꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯅꯨꯄꯥꯗ ꯌꯥꯝ ꯑꯆꯧꯕ ꯇꯦꯟꯁꯟ ꯑꯃ ꯂꯩꯌꯦꯕ ꯏꯃꯨꯡ ꯄꯨꯕꯒꯤ ꯇꯦꯟꯁꯟ ꯑꯃꯈꯛꯀꯣ ꯁꯤꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯣꯟꯅꯔꯛꯇꯕ ꯑꯗꯒꯤ ꯄꯨꯔꯥ ꯉꯥꯎꯈꯠꯂꯛꯄ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯅꯥꯔꯛꯑꯀꯥꯟꯗ ꯅꯨꯄꯤ ꯍꯥꯠꯈꯤꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯁꯥꯅꯗꯤ ꯀꯩꯝ ꯈꯪꯖꯗꯕ ꯉꯥꯎꯔꯒ ꯍꯥꯠꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯃꯌꯥꯝ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯁꯤꯈ꯭ꯔꯦꯀꯣ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯥꯅ ꯖꯦꯟꯗ ꯂꯩꯈꯤꯕꯁꯨ ꯌꯥꯎꯏ ꯁꯤꯒꯤꯅ ꯍꯥꯠꯇꯣꯛ ꯃꯌꯥꯝ ꯆꯪꯅ ꯐꯨꯕꯗ ꯁꯤꯈ꯭ꯔꯦꯗꯅ ꯑꯗꯨ ꯅꯠꯇꯕꯗ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯍꯥꯠꯂꯒ ꯅꯨꯄꯥꯗꯨꯅ ꯖꯦꯜ ꯂꯩꯈꯤꯕ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯁꯤꯈ꯭ꯔꯦ ꯑꯗꯨ ꯃꯆꯥꯁꯤꯡꯗꯨꯅ ꯀꯩꯅꯣꯗ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯩꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯊꯤꯅ ꯍꯥꯠꯈꯤꯕ ꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯥꯎꯔꯒ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇꯅ ꯍꯤꯡꯍꯧꯕ ꯁꯨꯝꯕ ꯀꯣꯡꯒꯥꯏ ꯊꯣꯛꯑꯒ ꯂꯥꯛꯑꯕꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃ ꯀꯩꯅꯣ ꯑꯗꯥꯏꯗꯗꯤꯀꯣ 2007, 8, 9, 10 ꯁ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯊꯣꯛꯑꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯇꯅ ꯙꯔꯅꯥ ꯐꯝꯗꯅ ꯔꯦꯂꯤ ꯆꯠꯇꯅ ꯅꯨꯄꯤꯁꯤꯡꯁꯦ ꯆꯦꯛꯁꯤꯟꯅꯕ ꯑꯗꯩ ꯅꯨꯄꯥꯁꯤꯡꯁꯨ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯇꯧꯗꯅꯕ ꯁꯨꯝꯕ ꯇꯧꯔꯒ ꯃꯌꯨꯝ ꯃꯀꯩꯒꯁꯦ ꯃꯇꯝ ꯑꯃꯗꯗꯤ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤꯅꯤꯀꯣ ꯃꯌꯥꯝꯅ ꯇꯥꯟꯊꯣꯛꯏꯃꯤ ꯏꯃꯨꯡꯗꯨꯃ ꯃꯥꯡꯕ ꯑꯅꯤꯃꯛꯀꯤ ꯐꯪꯍꯧꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤ ꯇꯧꯕꯤꯒꯅꯣꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯎꯏ ꯌꯥꯝ ꯈꯣꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯑꯦꯋꯦꯌꯥꯔ ꯑꯣꯏꯔꯒꯀꯣ ꯁꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕ ꯐꯠꯇꯦꯅ ꯅꯨꯄꯥꯈꯩꯁꯨ ꯀꯤꯔꯛꯇꯅ ꯀ꯭ꯔꯥꯏꯝꯁꯦ ꯇꯧꯔꯛꯇꯕ ꯑꯗꯩ ꯅꯨꯄꯤꯁꯤꯡꯅꯁꯨ ꯆꯦꯛꯁꯤꯜꯂꯛꯄ ꯇꯧꯔꯀꯥꯟꯗ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯟꯊꯔꯛꯑꯦꯕ ꯑꯗꯨꯒ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯁꯦ ꯁꯤꯗꯒꯤꯁꯨ ꯃꯅꯤꯄꯨꯔꯗ ꯀ꯭ꯔꯥꯏꯝꯁꯦ 2019ꯁꯦ 19-20 ꯁꯤꯗꯒꯤ ꯄꯨꯔꯥ ꯍꯟꯊꯈꯤꯕ ꯀꯣꯔꯣꯅꯥꯁꯦ ꯑꯃꯔꯣꯝꯗꯗꯤ ꯂꯥꯏꯆꯠꯇꯨꯒꯤꯗꯤ ꯐꯠꯇꯕ ꯀ꯭ꯔꯥꯏꯝꯒꯤꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯔꯣꯅꯥꯒꯤ ꯈꯔ ꯐꯔꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯀ꯭ꯔꯥꯏꯝꯁꯦ ꯈꯔ ꯊꯣꯛꯈꯠꯂꯛꯑꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯟꯁꯦ ꯁꯤꯒꯤ ꯑꯃꯨꯛ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝ ꯂꯦꯞꯄꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜꯁꯨ ꯈꯔ ꯈꯟꯊꯅꯔꯛꯑꯦꯕꯀꯣ ꯃꯇꯝꯗꯨꯗ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗ ꯁꯥꯔꯝꯆꯠ ꯆꯠꯄꯒꯤ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯌꯥ ꯊꯤꯟ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯁꯦ ꯍꯦꯛꯇ ꯈꯨꯀꯨꯡ ꯑꯃꯅꯦꯕ ꯊꯣꯛꯑꯝꯃꯤꯁꯦ ꯑꯗꯩ ꯈꯥꯏꯅꯕꯒꯤ ꯀꯔꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯣꯛꯑꯝꯃꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤꯗ ꯆꯤꯊꯍꯧꯕ ꯑꯃꯀꯣ ꯌꯥꯝ ꯐꯖꯕ ꯃꯇꯥꯡ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅꯒ ꯊꯤꯒꯠꯄ ꯂꯥꯛꯄꯁꯤꯗ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯊꯥꯖꯃꯥꯟꯕꯤꯁꯦ ꯐꯤꯔꯣꯟꯒꯁꯦ ꯐꯖꯅ ꯁꯦꯠꯂꯝꯕ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯒꯁꯦ ꯁꯦꯟꯗꯟꯁꯦ ꯅꯥꯝꯃꯅꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯗꯩ ꯅꯥꯝꯃꯗꯤ ꯂꯩꯔꯝꯗꯕ ꯑꯗꯨꯒꯁꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯁꯥꯒꯩ ꯉꯥꯟꯕꯁꯤꯅ ꯁꯥꯔ ꯏꯁꯤꯡꯁꯤꯗ ꯂꯪꯊꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯊꯤꯒꯦꯒ ꯍꯥꯏꯔꯒ ꯃꯥꯗꯤ ꯉꯁꯥꯏ ꯃꯥꯅ ꯂꯪꯊꯈꯤꯕꯅꯤ ꯂꯣꯏ ꯈꯪꯉꯤꯕꯅꯤꯅ ꯑꯗꯣ ꯃꯥꯅꯒ ꯊꯤꯔꯒ ꯄꯨꯈꯠꯂꯛꯇꯅ ꯑꯗꯨ ꯃꯕꯨꯡꯁꯤꯅ ꯑꯗꯨꯝ ꯃꯥꯅ ꯁꯥꯟꯅꯈꯤꯕ ꯂꯤꯂꯥ ꯃꯌꯥꯝꯗꯣ ꯍꯥꯏꯕꯗꯤ ꯋꯥ ꯉꯥꯡꯉꯦ ꯄꯨꯂꯤꯁ ꯂꯥꯛꯄꯩꯁꯨ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯄ꯭ꯔꯦꯁꯀꯤ ꯃꯤ ꯂꯥꯛꯑꯁꯨ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯑꯗꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯂꯁꯨ ꯃꯥꯅ ꯉꯥꯡꯕ ꯃꯤꯇꯤꯡ ꯇꯧꯔꯁꯨ ꯃꯥꯅ ꯉꯥꯡꯕ ꯂꯣꯏꯅꯒ ꯇꯧꯔꯒ ꯌꯥꯝ ꯍꯩꯅꯒ ꯇꯧꯔꯝꯕꯗꯣ ꯑꯗꯨꯗ ꯃꯕꯨꯡꯗꯨꯅ ꯍꯦꯟꯅ ꯄꯨꯡꯉꯛꯈꯤꯕꯗꯣ ꯃꯥꯒꯤ ꯄꯨꯔꯥ ꯁꯤꯗꯤ ꯂꯤꯂꯥꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯅꯦꯕ ꯃꯥꯅ ꯁꯥꯟꯅꯔꯝꯃꯤꯕ ꯀꯩꯅꯣ ꯔꯣꯜ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯃꯕꯨꯡꯗꯣ ꯌꯥꯝ ꯃꯊꯃꯣꯏꯁꯨ ꯁꯣꯛꯑꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ
ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯣꯔꯐꯥꯟ ꯍꯣꯝꯅ ꯃꯌꯥꯝ ꯂꯩꯔꯤꯗꯅꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦꯕ ꯃꯌꯥꯝꯗꯤ ꯑꯝꯇ ꯁꯤꯒꯤꯁꯦ ꯅꯩꯅ ꯄꯣꯟꯇꯦꯕꯀꯣ ꯑꯩꯈꯣꯏꯅꯗꯤ ꯁꯤ ꯊꯦꯡꯅꯔꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃ ꯍꯥꯏꯖꯅꯤꯡꯕꯁꯦ ꯃꯇꯝ ꯑꯃꯗ ꯑꯉꯥꯡ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯒ ꯑꯁꯤꯕ ꯑꯣꯏꯅ ꯐꯠꯇ ꯍꯥꯎꯊꯤ ꯃꯔꯛꯇ ꯈꯣꯡꯕꯥꯟꯗ ꯆꯤꯡꯌꯥꯗ ꯍꯨꯟꯗꯣꯛꯄ ꯑꯉꯥꯡ ꯍꯨꯟꯗꯣꯛꯑꯝꯃꯦ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕ ꯅꯠꯇ꯭ꯔꯒ ꯑꯍꯤꯡꯕ ꯃꯌꯥꯝ ꯊꯦꯡꯅꯗ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯑꯉꯥꯡꯁꯤ ꯌꯣꯛꯄ ꯌꯥꯗꯕ ꯑꯉꯥꯡꯅꯦꯕ ꯃꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯁꯦ ꯍꯥꯏꯕꯗꯤ ꯂꯩꯁꯥꯕꯤꯅ ꯄꯣꯛꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯣꯛꯄ ꯌꯥꯗꯕꯗꯒꯤ ꯍꯨꯟꯗꯣꯛꯑꯝꯃꯤꯅꯦꯕ ꯂꯣꯟꯅ ꯊꯨꯞꯅ ꯄꯣꯛꯑꯒ ꯀꯤꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯂꯩꯁꯥꯕꯤ ꯃꯤꯔꯣꯜꯂꯕ ꯊꯥ ꯁꯨꯔꯕ ꯅꯨꯄꯥꯁꯦ ꯉꯥꯏꯅ ꯆꯦꯟꯁꯦ ꯌꯥꯗꯕꯗꯩ ꯅꯨꯄꯥꯁꯦ ꯀꯥꯏꯗꯩꯅꯣ ꯈꯪꯍꯧꯗꯕ ꯃꯇꯝ ꯑꯃꯗꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯄꯪꯉꯝꯃꯦꯕ ꯐꯣꯟꯗꯒ ꯈꯪꯅꯔ ꯀꯗꯥꯏꯗꯩꯅꯣ ꯀꯩꯅꯣꯁꯦ ꯈꯪꯗꯕ ꯑꯍꯥꯟꯕ ꯎꯅꯕꯗꯒꯁꯦ ꯑꯗꯨꯝ ꯏꯖꯠꯀ ꯄꯤꯊꯣꯛꯑꯒ ꯑꯗꯨꯝ ꯃꯤꯔꯣꯜꯂꯒ ꯑꯗꯩ ꯅꯨꯄꯥꯁꯤꯗꯤ ꯂꯥꯛꯈꯤꯗ꯭ꯔꯕ ꯐꯣꯟꯁꯤꯗꯤ ꯆꯠꯈꯤꯗ꯭ꯔꯕ ꯃꯤꯔꯣꯜꯂ ꯅꯨꯄꯥꯁꯦ ꯂꯥꯛꯈꯤꯅꯦꯅ ꯁꯨꯝ ꯉꯥꯏꯕꯗ ꯊꯥꯗꯤ ꯌꯥꯝꯖꯟꯈ꯭ꯔꯕ ꯂꯩꯁꯥꯕꯤꯅ ꯇꯥꯟꯅꯐꯝꯗꯤ ꯈꯪꯗꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅꯒ ꯁꯤꯜꯂꯒ ꯑꯉꯥꯡ ꯄꯣꯛꯍꯟꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗꯒ ꯂꯩꯔꯒꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯒꯤ ꯒꯦꯠꯁꯤꯗ ꯀꯩꯅꯣ ꯑꯃ ꯂꯣꯏ ꯊꯝꯃꯦꯕ ꯑꯉꯥꯡ ꯅꯥꯎꯁꯨꯝ ꯑꯃ ꯁꯤꯒꯤ ꯑꯥꯔꯊꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯑ ꯈꯣꯠꯂꯒ ꯍꯨꯟꯗꯣꯛꯀꯗꯕ ꯑꯉꯥꯡꯁꯦ ꯃꯣꯏꯅ ꯌꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯤꯗ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕꯅꯦꯕꯀꯣ ꯅꯥꯎꯁꯨꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯊꯝꯃꯝꯕ ꯑꯉꯥꯡꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩꯔꯛꯄꯅꯣꯅ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄꯗꯀꯣ ꯃꯊꯪ ꯑꯩꯈꯣꯏ ꯎꯅꯔꯒ ꯍꯪꯉꯦ ꯑꯩꯈꯣꯏꯅ ꯎꯅꯔꯨꯕꯁꯤ ꯖꯨꯏꯂꯥꯂꯦꯟꯒꯤ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯤꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯩꯌꯦ ꯑꯃꯅ ꯆꯍꯤ 7 ꯁꯨꯔꯦ ꯑꯃꯅ 10 ꯁꯨꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯂꯩꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯎꯅꯕꯗ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯃꯃꯥꯁꯤꯗ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯋꯦꯕ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯃꯣꯏ ꯃꯄꯥꯁꯦ ꯗꯤ ꯑꯩꯈꯣꯏ ꯅꯥꯔꯒ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯝ ꯋꯥꯕꯖꯥꯠꯅꯤ ꯑꯣ ꯃꯣꯏꯒꯤꯗꯣ ꯀꯩꯅꯣ ꯃꯗꯨꯁꯨ ꯊꯧꯔꯤ ꯌꯥꯜꯂ ꯂꯩꯈꯤꯗꯕꯅꯤ ꯃꯄꯥꯁꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯁꯨꯝ ꯋꯥꯁꯜꯂꯛꯄ ꯄꯩꯁꯥꯁꯦ ꯄꯨꯊꯔꯛꯄ ꯃꯤꯒꯤ ꯄꯩꯁꯥ ꯄꯨꯕ ꯑꯗꯩ ꯊꯧꯕ ꯂꯥꯛꯄ ꯈꯠꯅꯕ ꯑꯗꯨꯝꯕꯗ ꯃꯄꯥꯁꯦ ꯋꯥꯈꯜ ꯄꯨ ꯉꯝꯗꯅ ꯁꯤꯈꯤꯕ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯌꯣꯛꯍꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯤ ꯌꯥꯝ ꯑꯋꯥꯕ ꯏꯃꯨꯡꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯩꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯦꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯁꯤꯕꯨ ꯆꯥꯕ ꯐꯪꯉꯗꯤꯅ ꯑꯇꯩ ꯑꯃꯐꯧ ꯁꯦꯠꯄꯒꯤ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯩ ꯊꯥꯛ ꯋꯥꯡꯅ ꯍꯤꯡꯕꯒꯤ ꯈꯟꯗ꯭ꯔꯕ ꯆꯔꯥ ꯑꯅꯤꯁꯤ ꯀꯛꯄꯨꯛ ꯊꯜꯂꯗꯤꯅ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯅ ꯊꯕꯛ ꯁꯨꯈ꯭ꯔꯒ ꯍꯜꯂꯛꯑꯒ ꯆꯦꯡ ꯄꯨꯔꯛꯑꯒ ꯊꯣꯡꯉ ꯊꯥꯛꯑ ꯆꯥꯕꯁꯦ ꯉꯥꯏꯖꯕ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯃꯥꯁꯦ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯟꯅ ꯃꯣꯏꯁꯦ ꯍꯣꯝꯁꯦ ꯊꯝꯕꯤꯔꯁꯦꯅ ꯊꯝꯃꯦꯗꯅ ꯑꯉꯥꯡꯅ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯅ ꯄꯩꯁా ꯊꯥꯗꯔ ꯕꯣꯔꯗꯤꯡꯗ ꯂꯩꯕꯒ ꯌꯥꯝ ꯈꯦꯠꯅꯩ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯐꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯦꯕ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯒꯤ ꯍꯤꯡꯕꯒꯤ ꯑꯁꯥ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯂꯣꯏ ꯃꯥꯡꯈ꯭ꯔꯕꯅꯦꯕꯀꯣ ꯃꯤ ꯑꯃꯒꯤ ꯍꯤꯡꯕꯒꯤ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯗꯨꯅ ꯍꯥꯏꯀꯣ ꯃꯥꯅ ꯋꯥꯔꯧꯕꯩ ꯆꯥꯡꯁꯦ ꯀꯩꯒꯨꯝꯕ ꯃꯥꯅ ꯑꯩꯈꯣꯏ ꯎꯅꯕ ꯂꯥꯛꯑꯕ ꯎꯅꯕꯁꯨ ꯊꯣꯛꯑꯣꯏ ꯑꯗꯨꯒ ꯁꯤꯗ꯭ꯔꯤꯐꯥꯎꯁꯨ ꯃꯥꯒ ꯑꯩꯈꯣꯏꯒ ꯎꯅꯔꯔꯣꯏ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯏꯄꯥꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯒ ꯍꯤꯡꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯩꯔꯤꯁꯦ ꯂꯩꯔꯣꯏꯅ ꯍꯥꯏꯌꯦꯕ ꯑꯉꯥꯡ ꯑꯅꯤꯗꯨꯅꯀꯣ ꯌꯥꯝ ꯊꯤꯅ ꯃꯊ꯭ꯋꯥꯏꯗ ꯆꯥꯛꯄꯗꯣ ꯑꯗꯨꯒ ꯃꯣꯏꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯃꯛꯑꯦꯗꯅ ꯑꯗꯨꯃꯥꯏꯅ ꯃꯈꯟ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯃꯄꯥꯁꯨ ꯍꯜꯂꯛꯇꯕ ꯑꯗꯩ ꯃꯄꯥꯅ ꯁꯣꯏꯅꯥꯏꯔꯒ ꯂꯩꯍꯧꯕ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯑꯗꯩ ꯃꯃꯥꯅ ꯁꯤꯗꯣꯛꯈꯤꯕ ꯃꯄꯥꯅ ꯑꯇꯣꯝꯕꯤ ꯂꯧꯔꯒ ꯍꯜꯂꯛꯇꯕ ꯑꯗꯨꯝꯕꯗꯒꯤ ꯑꯉꯥꯡꯁꯦ ꯃꯈꯜ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯁꯤꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯀ꯭ꯔꯥꯏꯝꯁꯦ ꯃꯌꯥꯝ ꯑꯃ ꯃꯊꯪꯁꯦ ꯊꯦꯡꯅꯩꯌꯦꯕ ꯑꯗꯒꯤ ꯑꯃꯈꯛꯀ ꯂꯤꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯑꯃꯗꯤ ꯂꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯁꯣꯔꯠ ꯁ꯭ꯇꯦ ꯍꯣꯝꯁꯦ ꯁꯤꯒꯤ ꯋꯥꯔꯤꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯁ꯭ꯇꯦ ꯍꯣꯝꯁꯤꯗ ꯑꯃꯔꯣꯝꯗ ꯑꯩ ꯏꯁꯥꯅꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯉꯨꯕꯒꯤ ꯄꯣꯛꯄꯒꯤ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯕ ꯉꯝꯃꯦꯀꯣ ꯍꯤꯡꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦꯕ ꯁꯤ ꯑꯇꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯒꯤ ꯏꯃꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯁ꯭ꯇꯦ ꯍꯣꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯊꯝꯕꯤꯕ ꯁꯥꯕꯤꯕ ꯁꯔꯀꯥꯔꯒꯤ ꯐꯟ ꯐꯪꯕ ꯑꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯁꯔꯀꯥꯔꯒꯤ ꯍꯣꯝꯗ ꯊꯝꯕꯗꯅꯦ ꯃꯣꯏꯒꯤꯗꯤ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯊꯝꯕ ꯌꯥꯗꯦ ꯑꯗꯩ ꯆꯦ ꯆꯥꯡ ꯗꯔꯀꯥꯔ ꯑꯣꯏꯕ ꯌꯥꯝ ꯆꯪꯉꯦ ꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯐꯠ ꯁꯨꯝꯕ ꯊꯝꯕ ꯌꯥꯗꯦꯕ ꯐꯠ ꯍꯦꯛꯇ ꯈꯨꯗꯛꯇ ꯊꯤꯟꯖꯟꯕ ꯌꯥꯗꯦꯕ ꯑꯗꯨꯝꯕꯗꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗ ꯑꯩꯅ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯁꯦ ꯁꯤꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯍꯣꯝ ꯑꯃ ꯍꯥꯡꯗꯣꯛꯄꯤꯕꯅꯦꯕꯀꯣ ꯑꯩꯒꯤꯗꯗꯤ ꯑꯩꯈꯣꯏ ꯂꯅꯥꯏ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯃꯣꯏ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯑꯦ ꯑꯍꯤꯡꯗ ꯂꯥꯛꯀꯦꯔꯥ ꯑꯃꯗ ꯂꯥꯛꯀꯦꯔꯥ ꯑꯗꯣ ꯃꯣꯏꯅ ꯃꯥꯏ ꯅꯨꯄꯥꯒ ꯈꯠꯅꯔꯦ ꯆꯩꯅꯔꯦ ꯍꯥꯏꯔꯒ ꯇꯦꯟꯁꯟꯗ ꯂꯥꯛꯏꯅꯤꯀꯣ ꯃꯤꯁꯦ ꯁꯤꯗꯧꯔꯕꯁꯦ ꯃꯄꯥꯟꯗ ꯆꯠꯄ ꯌꯥꯝ ꯏꯀꯥꯏꯕ ꯃꯤ ꯂꯩꯌꯦꯕ ꯃꯄꯥꯟꯗ ꯆꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯈꯥꯡꯕ ꯀꯌꯥ ꯑꯃ ꯑꯗꯣ ꯈꯜꯂꯦ ꯈꯥꯏꯅꯔꯦꯅ ꯋꯥ ꯉꯥꯡꯅꯗꯣꯏꯅꯤꯗꯅ ꯑꯗꯨ ꯌꯥꯝ ꯏꯀꯥꯏꯅꯩꯕ ꯅꯨꯄꯤꯈꯩꯅ ꯑꯗꯣ ꯏꯆꯦꯒꯤ ꯃꯅꯥꯛꯁꯤꯗ ꯑꯝꯇꯪ ꯌꯧꯔꯗꯤꯅ ꯂꯥꯛꯄ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯦ ꯆꯥꯛꯁꯦ ꯄꯨꯈꯝ ꯑꯃ ꯑꯗꯩ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯃꯗꯤ ꯑꯩ ꯑꯗꯨꯝ ꯊꯝꯃꯦ ꯃꯔꯝꯗꯤ ꯂꯥꯛꯑꯦꯕ ꯑꯗꯨꯝ ꯃꯣꯏ ꯂꯥꯛꯄꯅꯤ ꯃꯣꯏꯗꯤ ꯆꯥꯗꯅ ꯊꯛꯇꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯈꯟꯅꯔꯝꯃꯤꯅꯀꯣ
ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯣ ꯍꯥꯏꯔꯒ ꯐꯖꯅ ꯆꯥꯊꯣꯛꯍꯜꯂꯒ ꯏꯔꯨ ꯂꯨꯊꯣꯛꯍꯜꯂꯒ ꯐꯖꯅ ꯋꯥꯔꯤꯁꯦ ꯐꯛꯁꯤꯗ ꯑꯩꯒ ꯊꯥꯔ ꯐꯖꯅ ꯇꯨꯃꯤꯟꯅꯔꯒ ꯑꯍꯤꯡ ꯆꯨꯞꯄꯁꯦ ꯂꯤꯗꯣꯏꯅꯦ ꯉꯁꯥꯏꯒꯤ ꯃꯌꯨꯝ ꯄꯥꯜꯂꯕ ꯆꯍꯤ 10 ꯁꯨꯔꯕ 35 ꯁꯨꯔꯕ ꯃꯆꯥ 3-4 ꯂꯩꯔꯕꯁꯦ ꯅꯨꯡꯁꯤꯅꯔꯛꯄꯗꯩ ꯋꯥꯔꯤꯁꯦ ꯂꯤꯈꯠꯂꯛꯇꯣꯏꯅꯦꯕ ꯆꯦꯟꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯂꯨꯍꯣꯡꯕꯗ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯂꯣꯏ ꯂꯤꯈꯠꯂꯛꯇꯣꯏꯅꯦ ꯋꯥꯔꯤꯁꯦ ꯁꯥꯡꯅꯀꯣ ꯑꯗꯣ ꯀꯝꯄꯨꯇꯔ ꯑꯃꯒꯤ ꯍꯥꯔꯠ ꯗꯤस्ꯛ ꯍꯥꯏꯕꯁꯤꯗꯤ ꯍꯥꯞꯄꯗ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯔꯦꯅ ꯆꯟꯗꯕ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯍꯥꯞꯄꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯕ ナꯏꯗꯦꯕꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯤꯗꯨꯅ ꯂꯤꯈꯤꯕꯁꯦ ꯋꯥꯟꯁ ꯑꯩꯅ ꯇꯥꯈꯤꯕꯁꯦ ꯑꯩꯅ ꯀꯥꯎꯗꯦꯕ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯤ ꯑꯃꯇꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯑꯃꯇꯒꯤ ꯊꯣꯡ ꯃꯥꯅ ꯊꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯕ ꯀꯅꯥꯅꯣꯅꯦ ꯀꯩꯅꯣꯅꯦ ꯅꯨꯄꯤ ꯅꯍꯥ ꯑꯃꯅ ꯑꯍꯤꯡꯗꯦꯛꯇ ꯊꯣꯡ ꯊꯤꯜꯂꯛꯏꯁꯤꯕꯣꯅ ꯑꯩꯒꯤꯗꯗꯤ ꯄꯨꯔꯥ ꯑꯣꯄꯟꯅꯦꯕꯀꯣ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛ ꯄꯤꯖꯗꯅ ꯁꯦꯕꯥ ꯇꯧꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯤꯒꯤ ꯑꯋꯥꯕ ꯃꯤꯗꯣ ꯃꯀꯣꯛꯇ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯂꯒ ꯄꯨꯔꯛꯏꯕ ꯃꯤꯗꯨꯒꯤ ꯃꯇꯦꯡ ꯃꯁꯤꯡ ꯊꯤꯡꯉꯝꯗꯅ ꯆꯍꯤ ꯂꯩꯁꯥꯡꯁꯤꯠꯅ ꯄꯥꯡꯕ ꯉꯝꯕꯁꯦ ꯑꯩꯅ ꯁꯤꯁꯦ ꯑꯩ ꯍꯤꯡꯕꯒꯤ ꯄꯣꯛꯆꯔꯨꯕꯒꯤ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯩ ꯇꯧꯕ ꯉꯝꯖꯔꯦꯅ ꯑꯩꯅ ꯄꯦꯟꯖꯕꯗꯣ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯀꯥꯎꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯁꯨ ꯀꯅꯥꯒꯨꯝꯕꯅꯗꯤ ꯋꯨꯃꯦꯟ ꯑꯦꯛꯇꯤꯕꯤꯁꯅꯤ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯣꯏꯗꯤ ꯂꯨꯆꯤꯡꯗꯅ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯔꯤꯅꯦ ꯀꯥꯏꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯍꯤꯡꯉꯝꯒꯗꯕꯣꯏ ꯅꯤꯡꯉꯝꯒꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯦ ꯑꯩꯈꯣꯏꯁꯨ ꯏꯄꯨꯔꯣꯏꯕꯩ ꯃꯈꯥꯗ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯏꯄꯨꯔꯣꯏꯕꯒꯤꯁꯨꯅꯤ ꯏꯆꯥꯈꯩꯒꯤꯁꯨꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯧꯗꯥꯡꯁꯨ ꯂꯧꯗ ꯌꯥꯗꯦ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡꯁꯨ ꯂꯧꯗ ꯌꯥꯗꯦꯕ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡꯁꯤꯅ ꯍꯦꯟꯃꯟꯈꯤꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯟꯅꯕꯁꯦ ꯐꯪꯉꯛꯇꯕ ꯑꯗꯩ ꯏꯃꯨꯡꯁꯤꯗ ꯃꯤꯁꯦ ꯅꯣꯡꯉꯥꯟꯕꯗꯩ ꯒꯥꯔꯤ ꯃꯄꯣꯠ ꯊꯣꯡꯒꯥꯟꯁꯦ ꯈꯥꯝꯃꯅꯤ ꯋꯥꯔꯤ ꯂꯤꯕꯁꯦ ꯂꯥꯛꯅꯔꯅꯤꯀꯣ ꯑꯗꯨꯅ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯊꯕꯛꯁꯦ ꯐꯪꯁꯟꯅꯦ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯣꯐꯤꯁꯇ ꯀꯦꯁ ꯕꯤꯆꯥꯔ ꯇꯧꯕꯒꯤ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯩ ꯑꯗꯨ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯑꯦꯅ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯩ ꯀꯣꯔꯠꯇ ꯊꯣꯝꯖꯤꯟꯕ ꯑꯃꯨꯛ ꯌꯥꯎꯔꯅꯤ ꯄꯨꯂꯤꯁꯇ ꯇꯛꯁꯟꯕ ꯑꯃꯨꯛ ꯌꯥꯎꯔꯅꯤ ꯁꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯧꯗꯥꯡꯁꯤꯅ ꯂꯧꯕꯁꯦ ꯍꯟꯊꯔꯛꯄ ꯏꯆꯥꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯅꯪꯉꯛꯇꯕ ꯑꯗꯩ ꯄꯩꯈꯥ ꯊꯥꯒꯗꯕꯁꯦ ꯅꯪꯉꯛꯇꯕ ꯑꯗꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯅꯨꯡ ꯂꯩꯗꯅ ꯃꯥꯁꯦ ꯌꯥꯝ ꯀꯨꯏꯅ ꯅꯥꯈꯤꯀꯣ ꯑꯗꯨꯒꯤ ꯊꯤꯟꯕ ꯌꯦꯛꯄ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯥꯁꯤꯅ ꯅꯥꯍꯧꯕ ꯑꯩꯗꯤ ꯆꯠꯇ ꯌꯥꯗꯕꯅꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯆꯠꯄ ꯑꯗꯨꯝꯕꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯀꯥꯏꯔꯛꯄ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅꯒ ꯊꯕꯛꯁꯤ ꯁꯣꯝꯗꯗꯤ ꯊꯦꯡꯉꯛꯑꯕ ꯑꯗꯩ ꯅꯨꯡꯗꯥꯡꯁꯦ ꯅꯨꯄꯤ ꯑꯃꯅ ꯊꯕꯛ ꯆꯠꯊꯣꯛꯄꯁꯦ ꯉꯟꯅ ꯆꯠꯄꯁꯨ ꯌꯥꯗꯦꯕ ꯊꯕꯛꯁꯦ ꯂꯣꯏꯁꯜꯂꯒ ꯏꯆꯥ ꯏꯋꯥꯒꯤ ꯁꯦꯕꯥꯁꯦ ꯂꯣꯏꯔꯝꯃꯒ ꯆꯠꯇꯣꯏꯅꯦ ꯊꯦꯡꯅ ꯑꯃꯨꯛꯁꯨ ꯍꯜꯂꯛꯄꯁꯨ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯁꯥꯁꯦ ꯌꯨꯝꯗ ꯆꯩꯔꯅꯤꯅ ꯇꯧꯐꯝꯒ ꯈꯪꯕ ꯅꯠꯇꯦꯕ ꯇꯦꯟꯁꯟ ꯑꯃꯗ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯁꯨ ꯃꯥꯌꯣꯛꯅꯔꯤꯅꯦꯕ ꯑꯗꯩ ꯀꯤꯗꯅꯅꯦ ꯊꯛ ꯅꯤꯛꯇꯅꯒ ꯍꯟꯖꯤꯟꯈꯤꯕꯁꯤꯗꯀꯣ ꯇꯧꯁꯟꯅꯔꯒ ꯑꯗꯩ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯡꯉꯛꯇꯕ ꯅꯨꯃꯤꯠꯇꯅ ꯀꯥꯅ ꯁꯣꯔ ꯍꯣꯟꯗꯣꯛꯄ ꯑꯗꯩ ꯆꯧꯂꯥꯡ ꯁꯤ ꯌꯨꯝꯕꯥꯟꯁꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯇꯣꯛꯑꯣ ꯑꯗꯨ ꯀꯥꯏꯅꯒꯀꯣ ꯂꯥꯎ ꯈꯣꯡꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅꯒ ꯈꯥꯡꯉꯤꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗꯁꯨ ꯊꯦꯡꯅꯔꯤꯅꯦꯕꯀꯣ ꯑꯗꯒꯤ ꯅꯨꯃꯤꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯩ ꯏꯄꯨꯔꯣꯏꯕꯁꯦ ꯁꯣꯝꯗ ꯗꯥꯛꯇꯔꯗ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯗꯣꯏꯕ ꯅꯨꯃꯤꯠꯁꯦ ꯑꯩꯗꯤ ꯁꯣꯝꯗꯗꯤ ꯑꯔꯨꯕ ꯐꯪꯁꯟ ꯂꯩꯕ ꯁꯤꯒꯨꯝꯕꯒꯤ ꯑꯩꯉꯣꯟꯗꯁꯨ ꯌꯨꯝꯒꯤꯁꯨ ꯊꯥꯗꯣꯛ ꯌꯥꯗꯕ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤꯁꯨ ꯊꯥꯗꯣꯛ ꯌꯥꯗꯕ ꯌꯥꯝ ꯋꯥꯕ ꯃꯌꯥꯝ ꯌꯥꯎꯈꯤꯕ ꯑꯗ ꯅꯣꯡꯃꯗꯤ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯁꯥꯎꯗꯅꯀꯣ ꯉꯥꯡꯉꯦ ꯑꯩꯁꯦ ꯒꯦꯠꯀ ꯂꯣꯏ ꯂꯣꯟꯅꯤ ꯅꯪ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯒꯥꯅ ꯒꯥꯔꯤ ꯁꯣꯛꯑꯁꯦ ꯂꯣꯠꯁꯤꯟꯈꯤꯕ ꯒꯥꯔꯤꯒꯁꯦ ꯀꯥꯔꯒꯁꯦ ꯂꯣꯏꯅ ꯅꯨꯡꯁꯤꯠꯀ ꯊꯥꯗꯣꯛꯇꯅ ꯇꯧꯕ ꯌꯥꯔꯣꯏ ꯌꯥꯔꯦ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯇꯣꯛꯑꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯪ ꯂꯧꯔꯨꯕꯗ ꯑꯩ ꯒꯥꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯃꯁꯥ ꯉꯝꯗꯅ ꯂꯩꯍꯧꯔꯒ ꯆꯥꯛꯁꯨ ꯆꯥꯔꯝꯗ꯭ꯔꯦ ꯑꯗꯩ ꯑꯩꯉꯣꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯤꯡꯕꯩ ꯃꯥꯏꯅ ꯑꯩ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯡꯉ ꯈꯣꯠꯂꯒꯅꯦ ꯀꯤꯟꯅꯒꯁꯦ ꯑꯃꯨꯛꯅꯤ ꯆꯣꯛꯂꯣꯛꯀ ꯊꯤꯜꯂꯛꯄ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯩ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅꯒ ꯃꯥꯏ ꯈꯨꯗꯣꯞ ꯁꯤꯕꯩ ꯈꯨꯗꯣꯞꯀꯤ ꯃꯃꯤꯁꯤꯅꯒ ꯇꯥꯔꯒ ꯁ꯭ꯋꯥꯏꯒꯁꯦ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯄꯣꯡꯈꯠꯂꯒ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯃ ꯊꯤꯜꯂꯛꯄꯗ ꯆꯤꯟꯗꯒꯁꯦ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯑꯩꯁꯨ ꯀꯣꯛꯀꯁꯦ ꯏꯆꯥꯎ ꯆꯥꯎꯔ ꯀꯞꯄ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯩꯕꯥꯛꯀꯤ ꯊꯕꯛꯁꯨ ꯇꯣꯛꯄꯁꯨ ꯌꯥꯗꯕ ꯇꯧꯁꯜꯂꯨꯔꯕꯅꯤꯅ ꯑꯗꯩ ꯏꯃꯨꯡꯒꯤꯁꯨ ꯑꯩꯁꯦ ꯀꯥꯏꯅ ꯏꯊꯟꯗꯒ ꯀꯞꯄꯒ ꯑꯣꯛꯈꯣꯡꯒꯒ ꯂꯩꯉꯩꯁꯦ ꯒꯦꯠꯁꯦ ꯏꯆꯦ ꯊꯣꯡ ꯑꯝꯇ ꯍꯥꯡꯗꯣꯛꯑꯒ ꯍꯦꯛꯇ ꯊꯤꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯩ ꯑꯩꯅ ꯊꯣꯡꯅꯥꯎꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯦꯕꯀꯣ ꯃꯥꯁꯨ ꯃꯀꯣꯛ ꯃꯔꯨꯒꯗꯣ ꯏꯆꯥꯎ ꯆꯥꯎꯋꯦꯕꯀꯣ ꯑꯩꯅ ꯊꯣꯛꯑꯒ ꯀꯨꯝꯃꯒ ꯀꯩꯅꯣ ꯒꯦꯠꯁꯦ ꯍꯥꯡꯉꯦ ꯑꯗꯣ ꯃꯥꯁꯨ ꯏꯆꯦ ꯑꯩ ꯅꯨꯄꯥꯅ ꯐꯨꯔꯒ ꯑꯩ ꯂꯥꯛꯏ ꯃꯤ ꯏꯆꯦꯒꯤ ꯖꯒꯥꯟ ꯇꯧꯔꯒ ꯃꯥꯁꯨ ꯀꯞꯄꯒ ꯋꯥꯔꯤꯒ ꯂꯤꯀꯣ ꯑꯗꯩ ꯑꯩꯁꯨ ꯏꯊꯟꯇ ꯅꯣꯛꯑꯦꯕꯀꯣ ꯇꯨꯃꯤꯟꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯐꯨꯗ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯑꯃꯨꯛ ꯂꯥꯛꯏ ꯃꯤꯒ ꯑꯗꯨꯒ ꯑꯩꯅ ꯂꯥꯎ ꯍꯥꯏꯔꯒ ꯑꯩꯒꯤ ꯗꯥꯛꯐꯝꯗꯣ ꯎꯅꯦ ꯀꯥꯏꯅ ꯁꯝꯒ ꯁꯨꯃꯥꯏꯅ ꯈꯣꯠꯊꯔꯒꯀꯣ ꯂꯥꯎ ꯏꯕꯦꯝꯃꯒ ꯍꯥꯏꯔꯒ ꯐꯝꯃꯝ ꯍꯥꯏꯔꯒ ꯑꯩꯁꯦ ꯏꯔꯨꯖꯒꯦ ꯇꯧꯔꯝꯕꯅꯦꯕ ꯕꯥꯠꯔꯨꯝꯗ ꯆꯪꯉꯒ ꯑꯩꯁꯦ ꯏꯊꯟꯇꯅꯦ ꯅꯣꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯃꯥꯁꯨ ꯂꯥꯛꯏꯅꯤꯅꯦꯀꯣꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯅꯨꯄꯥꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯤꯡꯉꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯊꯛ ꯈꯥ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯗ ꯏꯕꯨꯡꯗ
koi respect tawidana ko moina ngang ba saibda koina khumde dana adu nida thawaina otpa naiba no pai makhada leiba koina tuan ba adugi kaisu natte ba sije adugi thakha naina ba adugi wane ba thak thongbana ngang ba wada makhada amna khumganu haidana adugum bam khakne ba ko aduga adumaina khoi ju dum nu pan dum ne tawba society je leirobani na khitang di khoina makha tha ba haiba jidi ma se taibangi lon chani hongna sani sab ek manara ba adum yum am da pala roi loi khaina ra ne ba adumaina makhan je tho e ba ko adagi nong khakna smai tawe khoi je court na khoi gi noina ko tai lo pai ba nate noina kai tau court ta loi tharo ke se gana khoi da saman ga thara ga kaino tau bako adaida khoina adudi court ta khoi je aham de court ta case lak ko pa mayam je khoina sumaina wild visa tau ba ka kai je khoi da si tau ni khanga na chalin khat kim juna te do khoi da sumai lak ne ju khoi di khang de ba sumda gi crime nung thok da support tau ba khoi pan tor ga khoi gi court ta khoi da lak pa mayam je khoi na court ta loi pu ba ne khoi ukin ne pe pisa je pi ba ngam da ba nung ado ma gi nu pa na khaina ra ga macha nu amani wa na yu iba mi du na court ki phi je pi ba ngam de ba ko court ki di ma gi mi gi proof evidence na aina tau de yanar pani na khudok dok to lok ka chuloi san ba ya bo na te mi gi court ki kaino ma am lei ri ni da ko aduna adugi kaino sing ngamak ta ba aduna isi noi chida am tang di phamin na ge ha de koina nu pa mem je pau pi da sum phamin na gi bane ba adu court ta tau ja ba pa ba mi na court ta tau ja gi ba adai paisa nu sa lai ja da ba mi du na koi sida tau ba ya ba dum ngak phamna ra wari batai sana ra pen da phongthok na ra ga koi gi wa dum loi san na ge na ta han jan na ge ha ba court ta thar ju ya ba du na koi da sum phamin na ba mai na ne ba ada court na da mai na koi da harak pa sida koi na court ta dum thar ji ke sing je koi ga na koi na yam thamoi sok na koi gi lai ngai matam je mayam gi thodang lo bai je lo da ba mi na khangoi lo ba gai da lai ri ba tension dei nungai ta ba mi na ju ga lan na hekta haibi rak pa mayam sum ba mayam da nungai ta ba thamoi da sok pa mayam lai ne ba du mayam gi thabak tau ge na song thora ba mi ma hai ba je ma gi masa da minung si kai gum ba ma di phau da na di song thora ine ba si paisa na lai ya ba na te ba ko aduga da mai na lai ngai ji da ne koi gi kai no ama khak lại mà moi imung ngom kha ko moi ma sunau ni ngol hum mari ga moi mam ji lại ada khoi na noi smai ko ta salo kholo kiloi no na ro ko la su ya di ko si je ko ta ta su nang roi se noi nam ta tau bi noi nam ta tau bi asa khoi je ko ta chamon la ene aduna noi adum ko ta tau ro kholo na de aina ju mi lak pa am ta ne ke lo na ro no noi ko ta salon tha do kro ga na khoi member me am lai ba ji de yum da ko hai ba du ga moi ja to pham le hal lu ya dre ba ada kari no noi wari je na ta ra kan da di ne sai gi maina angang po ga ma je ai shu da lai re angang ju kan na da na ma sa ju do ji che kitang phagale pu ro pu da ro hai re da mai chauna ra ga ma pam da le da pok pa angang ni ado nu pa je lau su aya dre pa cha thi su aya dre noi ma pam cha ki ni ma pam da gi pok pa angang ni noi na to da me na dom hai le re khoi na ngang gai chai chung thin da na tau ba tau re ado doctor na di som da lok tho na hospital gi mi na di pa cha thi ro lok tho khoi di ikai re hospital chat pa ngam dre ma cha ju hospital da hun do lai re do ma teng kai ta pang bi ha ju ya dre si je ko ta ka mai na khoi gi matam je ko ta tau ru ba da matam yam sang na sang ga ni na adu hare de upai leite ba ko khoi je tu ge toram ba thabak se chalo noi nu pa mem do pau pi ru so hana adum pau pi ra kudak ta nu pa mem do ka khula wai tai chara sidi noi na ju putho tong na da mai sil laga adai doctor da ga je khoi na hospital da chat laga si kan di chal lai re paisa ka ta bi yo ga na moi su mam ta bi re ko ras medicity da ne yam phajan ta bi re moi gi adu tar kan da ga khoi ga chat min na ga bo lok thu e ba adai na tau da ya da ba lok da ya da ba mam lai ba adai no ma ju ai gi puroi ba jina chau da na ko ge se lo la ni mi ta chang hal la roi nang thabak si hen man gre nang tawri thabak si di khang lak ngam ba thabak na tre si di na pura imung je lai ba ki pura kai no mo on thok re imung je khoi kak ta gi hoi be imung am lai tre ga na ma ge se ka lo an na ko ngang ta sai da na ai je noi gi member kam ta si da la la no dei di sorry stay home da lai han go si da nupi gam ta lai han ba ya roi ma chaurak pa gi ngai gi imung gi ka no ma am je nang ta ba gi ko tawai ba adu kan da ne ai chu tumin na lai ko de mai na ga sau da na ga ne thakai ma tha ma ga ai je thabak ka chu tok hon da ba yaw ba da ai na seba se bi phana ga tawra ga ne baba ai tok chal ro mina khita di tok ja ge ga hai ja non ja tor kan da di ma ju dum tap na dum ya bi re ba du ma sau ri ngai doi na ka ri nang ai di kai no ma am kai no lai ba mi ni adu ai nu pi gi kai no tawri ba ingon da bu nang na mai taw ya bra mu khai na da na ma taw da na tawra ga di isa ga du ma pa kai na ma sa du oi doi ne ba adu di kitang han do hon jin tor ma ju dum ya bi re su sang ma tam du nu pa ma oi bani na ma gi ju pen ja da ba maning thong to ma am lai bani na ma ju mu sau ja dai ne ba ma gi ya na bum kitang chat pa ade hai ja non ja ga mu ek lai ba ka jun taw ja ba mai kai da na ba imung ju kai da na ba hon na re ne ba da ma se dun mi se sau ta ma ju ket ka se lo le ko da ma am sa ma ne ai jam to una ge na ge sa do lai ra ba lai ra yuk ta gi lai ba jana ne hallo chu ya da na
ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯊꯣꯛꯑꯒ ꯍꯪꯕꯖꯥꯠꯅꯤ ꯀꯔꯤꯒꯤꯅꯣ ꯈꯣꯠꯀꯤꯅꯣꯅ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯃꯥꯅ ꯍꯥꯏꯕꯁꯦ ꯆꯠꯂꯨꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯗꯩꯗ ꯑꯝꯇꯗꯤ ꯎꯅꯖꯒꯦ ꯏꯕꯦꯝꯃꯗꯣ ꯃꯥꯅ ꯅꯠꯇꯗꯤ ꯉꯝꯃꯔꯣꯏ ꯏꯆꯥꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯒꯗꯕ ꯍꯞꯇꯥ ꯑꯃꯈꯛ ꯉꯥꯏꯔꯦ ꯑꯗꯣ ꯃꯄꯥꯁꯤꯅ ꯑꯎꯟꯄꯣꯠ ꯂꯥꯡꯕ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯑꯇꯣꯝꯕꯤ ꯂꯣꯜꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯣ ꯉꯍꯥꯟꯗꯒꯤ ꯉꯪꯅꯔꯛꯄꯅꯤ ꯂꯨꯍꯣꯡꯕꯗꯤ ꯌꯧꯔꯛꯇꯣꯔꯦ ꯃꯥꯅ ꯂꯥꯡꯅꯦꯅ ꯑꯩꯈꯣꯏꯁꯨ ꯑꯎꯟꯄꯣꯠꯁꯦ ꯂꯥꯡꯍꯧꯗ꯭ꯔꯦꯅ ꯇꯧꯗꯅ ꯃꯃꯥꯁꯤꯅ ꯀꯞꯇꯅ ꯇꯧꯕꯗꯒꯤꯅꯦ ꯁꯣ ꯂꯣꯜꯂꯝꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯣꯏꯅ ꯁꯣ ꯍꯥꯡꯉꯒ ꯑꯩ ꯃꯤ ꯎꯅꯐꯝ ꯀꯥꯁꯦ ꯐꯝꯍꯜꯂꯝꯃꯒꯅꯦ ꯑꯁꯤ ꯑꯝꯇ ꯎꯅꯧꯁꯣꯅ ꯊꯕꯛꯇꯣ ꯊꯤꯡꯉꯝꯕ ꯃꯥꯅ ꯑꯣꯏꯅꯀꯣ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯤꯕꯣꯅ ꯑꯩꯁꯦ ꯉꯛꯑꯦꯕ ꯑꯁꯤ ꯑꯝꯇ ꯎꯅꯧꯁꯣ ꯑꯊꯨꯕꯅꯤ ꯌꯥꯔꯛꯇ꯭ꯔꯕ ꯊꯤꯡꯉꯕ ꯃꯥꯅꯐꯧ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯑꯗꯩ ꯀꯨꯝꯃꯀꯥꯟꯗꯗꯤ ꯋꯥꯔꯤꯗꯣ ꯂꯤꯔꯀꯥꯟꯗꯗꯤ ꯉꯁꯤꯐꯧ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯒ ꯑꯩꯒꯁꯦ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯂꯣꯟꯈꯤꯕꯗꯒꯤ ꯑꯩꯅ ꯋꯥꯔꯧꯔꯒ ꯏꯆꯥꯁꯦ ꯄꯤꯁꯛ ꯄꯤꯛꯉꯩꯗ ꯆꯍꯤ 3 ꯁꯨꯔꯛꯄꯗ ꯄꯨꯔ ꯂꯥꯛꯄꯅꯦ ꯑꯩ ꯉꯁꯤꯐꯧ ꯀꯦꯁ ꯑꯃꯁꯨ ꯇꯧꯗꯦ ꯍꯛ ꯑꯃꯁꯨ ꯇꯥꯟꯗꯦ ꯑꯩꯅꯅꯦ ꯂꯩꯉꯣꯏ ꯄꯦꯛꯇꯅ ꯂꯧ ꯀꯨꯝꯗꯅ ꯑꯁ ꯅꯨꯄꯤꯁꯦ ꯃꯊꯧꯅꯥ ꯊꯤꯅ ꯂꯩꯕ ꯂꯩꯌꯦꯕ ꯉꯋꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯉꯛꯄꯅꯦꯕ ꯃꯣꯏꯗ ꯂꯩꯌꯦꯕ ꯃꯊꯧꯅꯥꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯤꯊꯣꯛꯅꯤꯡꯉꯦꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯈꯥꯡ ꯀꯜꯂꯛꯇꯕ ꯃꯌꯥꯝꯁꯤꯗ ꯑꯗꯣ ꯃꯆꯥꯁꯦ ꯍꯦꯛꯇ ꯃꯥꯏ ꯅꯨꯄꯥꯒꯅꯦ ꯈꯥꯏꯅꯔꯦ ꯍꯥꯏꯗꯤ ꯀꯦꯗ꯭ꯔꯦ ꯃꯧꯗ꯭ꯔꯦ ꯐꯖꯕ ꯐꯤꯔꯣꯜ ꯑꯃ ꯁꯦꯠꯇ꯭ꯔꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯇꯧꯔꯝꯃꯤꯁꯦ ꯉꯁꯥꯏꯒꯤ ꯃꯆꯥꯁꯤ ꯌꯣꯛꯄꯔꯣꯝꯗ ꯃꯥꯏ ꯋꯥꯈꯜꯁꯦ ꯑꯗꯨꯗ ꯂꯩꯈꯤꯕꯅꯦꯕ ꯊꯛ ꯏꯔꯥꯡ ꯅꯨꯄꯥ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯦꯕ ꯄꯨꯔꯥ ꯃꯆꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯉꯋꯥꯏꯒꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯧꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯝꯍꯟꯅꯤꯡꯉꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨ ꯉꯁꯤꯐꯥꯎ ꯑꯩ ꯀꯔꯤꯝꯐꯥꯎ ꯇꯥꯜꯂꯛꯇꯦ ꯏꯆꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯈꯣꯠꯇꯅ ꯑꯩꯅ ꯂꯣꯏ ꯁꯦꯝꯃꯦ ꯑꯗꯩ ꯑꯩꯁꯨ ꯊꯕꯛ ꯁꯨꯃꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯥꯔꯦ ꯉꯥꯡꯉꯣꯏꯒꯤ ꯄꯥꯡꯒꯟꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯅꯥꯗꯅꯅꯦ ꯂꯥꯏꯌꯦꯡꯕ ꯌꯥꯕ ꯂꯥꯏꯌꯦꯡꯉ ꯑꯩ ꯉꯁꯤꯐꯥꯎ ꯂꯧꯗꯦ ꯑꯩꯅ ꯉꯝꯖꯕꯅ ꯊꯥꯛꯀꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯥ ꯆꯦꯜꯂꯦ ꯁꯤꯗꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯥꯒꯤꯗ ꯍꯥꯏꯗꯣꯛꯄ ꯆꯠꯍꯜꯂꯦ ꯑꯗꯣ ꯃꯥꯅ ꯍꯣꯏ ꯍꯣꯡꯉꯒꯦꯅ ꯍꯥꯏꯔꯦ ꯑꯍꯜ ꯂꯃꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯃꯥꯅ ꯃꯔꯩ ꯇꯧꯔꯦ ꯂꯨꯍꯣꯡꯕꯁꯦ ꯃꯣꯏꯔꯣꯝꯗ ꯍꯣꯡꯒꯦ ꯑꯗꯨꯒ ꯄꯣꯌꯦꯡ ꯆꯥꯌꯦꯡꯗꯨꯅ ꯇꯧꯒꯦꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯔꯣꯝꯗ ꯍꯣꯡꯉꯗꯤ ꯃꯥꯒꯤ ꯕꯥꯇꯣꯟ ꯅꯨꯡꯗꯣꯟ ꯇꯧꯕ ꯌꯥꯔꯔꯣꯏꯅ ꯑꯗꯣ ꯑꯉꯥꯡꯁꯤꯗꯤ ꯄꯤꯁꯛ ꯄꯤꯉꯩꯗꯤ ꯁꯤꯗ ꯂꯩꯈ꯭ꯔꯕꯅꯤ나 ꯑꯁꯣꯝꯗꯗꯤ ꯇꯤꯟꯅꯕ ꯈꯣꯠꯄ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯨꯗꯗꯤ ꯃꯥꯅ ꯍꯣꯡꯅꯤꯡꯗ꯭ꯔꯦ ꯑꯇꯣꯝꯕꯤꯁꯤ ꯑꯣꯏꯅ ꯕꯥꯇꯣꯟꯗ ꯃꯃꯤꯡ ꯊꯥꯒꯦ ꯍꯥꯏꯔꯦ ꯑꯇꯣꯝꯕꯤꯁꯤꯅ ꯃꯃꯥ ꯁꯥꯒꯦ ꯍꯥꯏꯔꯦ ꯃꯃꯥ ꯑꯩ ꯍꯤꯡꯅ ꯑꯩ ꯆꯥꯅ ꯑꯗꯨ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅോ ꯑꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯂꯣꯏꯅꯕꯗꯤ ꯁꯤꯗ ꯂꯣꯏ ꯂꯩꯔꯒꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯦꯠꯅꯗꯅ ꯂꯩꯔꯦ ꯑꯗꯨꯏꯗꯤ ꯅꯣꯏꯔꯣꯝꯗ ꯍꯣꯡꯗꯣꯏꯗꯤ ꯑꯩ ꯂꯥꯛꯄꯁꯨ ꯉꯝꯃꯣꯏ ꯑꯋꯟꯄꯣꯠ ꯄꯤꯕꯁꯨ ꯉꯝꯃꯣꯏꯅ ꯑꯗꯨꯝ ꯃꯨꯛꯈꯥꯏꯔ ꯂꯩꯈ꯭ꯔꯦ ꯂꯨꯍꯣꯡꯕꯗꯤ ꯅꯣꯡꯃꯒꯤ ꯅꯛꯁꯜꯂꯛꯑꯦꯅ ꯃꯃꯥꯁꯦ ꯍꯦꯛꯇ ꯉꯥꯎꯕꯅꯦꯕ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯀꯞꯄꯤꯀꯣ ꯑꯗꯩ ꯆꯠꯂꯣ ꯅꯣꯏ ꯃꯄꯥꯗꯣ ꯄꯥꯎ ꯍꯥꯏꯔꯨꯆꯣꯅ ꯑꯩꯈꯣꯏ ꯃꯦꯝꯕꯔꯈꯩꯁꯨ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔ ꯐꯝꯃꯤꯟꯅꯔꯀꯥꯟꯗꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯁꯥꯗꯅ ꯈꯣꯠꯇꯅ ꯑꯗꯣ ꯂꯨꯍꯣꯡꯕꯗꯣ ꯁꯣꯝꯗ ꯍꯣꯡꯍꯜꯂꯁꯤ ꯅꯪꯒꯤ ꯑꯉꯝꯕꯗꯣ ꯄꯥꯡꯉꯣ ꯉꯁꯤꯐꯥꯎ ꯀꯔꯤꯝ ꯂꯧꯕꯁꯨ ꯅꯠꯇꯦ ꯑꯥꯏꯟꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯥꯒꯤ ꯍꯛꯁꯦ ꯌꯥꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯐꯔꯦ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯂꯣꯟꯗꯅ ꯅꯪꯁꯨ ꯅꯪꯒꯤ ꯌꯨꯝꯁꯦ ꯄꯨꯔꯛꯄꯗ ꯅꯪꯁꯨ ꯋꯥꯏ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯇꯧꯗ ꯌꯥꯗꯕ ꯁꯣꯝꯒꯤ ꯅꯆꯥꯁꯤꯒꯤꯁꯨ ꯇꯧꯁꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯀꯩꯝ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦꯅ ꯃꯄꯥꯗꯨꯅ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛꯍꯜꯂꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯍꯣꯡꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡꯁꯦ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯇꯧꯗ ꯌꯥꯗꯕ ꯃꯌꯥꯝ ꯑꯃꯁꯦ ꯄꯥꯡꯉꯒ ꯂꯥꯛꯑꯦꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝ ꯑꯃꯁꯦ ꯑꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯃꯈꯛꯇꯗ ꯅꯣꯛꯅꯤꯡꯕ ꯀꯦꯁꯁꯨ ꯌꯥꯝ ꯊꯦꯡꯅꯩꯀꯣ ꯑꯩꯈꯣꯏꯁꯦ ꯅꯣꯛꯅꯤꯡꯕ ꯀꯦꯁꯁꯦ ꯇꯧꯕꯗꯅꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯁꯦ ꯅꯣꯛꯊꯣꯛꯈꯤꯕꯒꯁꯨ ꯌꯥꯝ ꯊꯦꯡꯅꯩꯌꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯣꯡꯃꯈꯛꯇ ꯀꯦꯁ ꯑꯃ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯕꯨꯡ ꯑꯃꯒ ꯃꯧꯄꯥ ꯑꯃꯒ ꯌꯥꯎꯔꯛꯏꯀꯣ ꯅꯨꯄꯤꯁꯤꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯁꯤꯗꯅꯦ ꯑꯁ ꯃꯕꯨꯡꯁꯤꯗꯤ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯑꯦ ꯃꯕꯨꯡꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯥꯏꯅꯔꯤꯕꯩ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯌꯥꯝ ꯈꯝꯕꯟꯕ ꯁꯤꯁꯦ ꯈꯝꯕꯟꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯂꯩꯀꯣ ꯃꯄꯥꯝ ꯆꯠꯈ꯭ꯔꯦꯗꯅ ꯑꯣꯛꯇꯣ ꯇꯣꯡꯕꯁꯦ ꯅꯪ ꯑꯣꯛꯇꯣ ꯇꯣꯡꯕ ꯅꯨꯄꯥꯒ ꯊꯪꯅꯕ꯭ꯔꯥ ꯐꯝꯃꯤꯟꯅꯕꯁꯦ ꯅꯨꯄꯥꯒ ꯐꯝꯃꯤꯟꯅꯕ ꯍꯦꯛ ꯍꯪꯕ ꯑꯗꯒꯤꯗꯤ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯦꯗꯅ ꯅꯪ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯤꯗꯣ ꯀꯨꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯗꯩ ꯀꯅꯥꯏ ꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯔꯛꯏ ꯍꯥꯏꯒꯟꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯇꯩꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯑꯦꯗꯅ ꯃꯃꯥꯟꯅꯕ ꯑꯗ ꯃꯇꯩꯒꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯑꯕꯅꯤꯅ ꯐꯤꯗꯥ ꯑꯃ ꯊꯥꯕ ꯍꯧꯅꯩ ꯊꯥꯔꯦꯗꯅ ꯏꯁ ꯅꯪꯅ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯑ ꯅꯪꯅ ꯐꯤꯗꯥ ꯊꯥꯗꯅ ꯏꯁ ꯅꯪ ꯅꯨꯄꯥꯁꯦ ꯂꯥꯛꯄꯁꯤꯗ ꯁꯨꯝꯕ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕꯗꯩ ꯅꯨꯄꯤꯁꯤꯅ ꯀꯩꯊꯦꯜꯒ ꯀꯩ ꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯁ ꯌꯥꯝ ꯀꯨꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯗꯨ ꯑꯗꯥ ꯃꯆꯤꯟ ꯃꯈꯥ ꯊꯤꯗꯅ ꯂꯥꯎꯗꯅ ꯈꯣꯡꯗꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯑꯗꯨ ꯇꯧꯔꯤꯕꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤ ꯇꯦꯟꯁꯟꯁꯦ ꯄꯤꯕꯀꯣ ꯈꯤꯇꯪ ꯆꯠꯊꯣꯛꯇꯣꯔꯦ ꯅꯨꯄꯤꯁꯤꯅ ꯐꯤ ꯈꯤꯇꯪ ꯍꯦꯛ ꯅꯥꯟꯅ ꯁꯦꯠꯂꯛꯄꯗꯅꯦ ꯆꯠꯍꯟꯅꯤꯡꯗꯕ ꯑꯗꯩ ꯃꯄꯥꯝꯗꯒ ꯑꯍꯤꯡ ꯂꯦꯞꯄꯒꯁꯦ ꯐꯤ ꯀꯥꯝꯕ ꯅꯨꯄꯥꯀꯣ ꯃꯄꯥꯝꯗ ꯑꯍꯤꯡ ꯑꯃ ꯂꯦꯞꯄ ꯅꯨꯄꯤ ꯂꯧꯔꯣꯏꯒ ꯍꯥꯏꯕꯤ ꯑꯗꯩ ꯑꯃꯨꯛ ꯃꯥ ꯅꯨꯄꯤꯁꯤꯅ ꯐꯤ ꯁꯨꯖꯔꯤꯉꯩꯗ ꯃꯇꯩꯁꯤꯅ ꯂꯦꯞꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯔ ꯁꯨꯝ ꯃꯇꯩꯗꯣ ꯂꯩꯖꯕꯒꯁꯦ ꯗꯗꯥ ꯂꯩꯔꯦ ꯅꯪ ꯑꯗꯨꯝ ꯐꯤ ꯁꯨ ꯂꯩꯔꯤ ꯀꯩꯒꯤꯅꯣ ꯒꯥꯏꯅꯒ ꯏꯃꯨꯡꯗ ꯍꯦꯛꯇ ꯅꯩꯕꯤꯕ ꯃꯔꯝ ꯆꯥꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯦ ꯅꯣꯡꯃꯗꯤ ꯃꯔꯝ ꯆꯥꯗꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯩ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯌꯥꯝ ꯇꯧꯕꯁꯤꯗꯅꯦ ꯑꯗꯩꯗꯤ ꯃꯀꯨꯕꯣꯛꯀꯤ ꯆꯥꯛ ꯊꯥꯡꯗꯣꯛꯑꯦꯗꯅ ꯑꯗꯨꯁꯨ ꯍꯦꯛ ꯉꯥꯡꯕꯤ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤ ꯃꯕꯥꯅꯤꯁꯦ ꯈꯠꯅ ꯆꯩꯅꯕꯁꯦ ꯌꯥꯝ ꯊꯣꯛꯑꯦꯀꯣ ꯈꯨꯝꯃꯁꯨ ꯍꯦꯛꯇ ꯈꯨꯝꯃꯤ ꯅꯨꯄꯤꯅ ꯐꯨꯖꯟꯕꯤ ꯈꯨꯝꯗ꯭ꯔꯦꯗꯅ ꯅꯔꯥ ꯂꯩꯕꯅꯤꯅ ꯈꯨꯝ ꯉꯝꯗꯦ ꯍꯥꯏꯕꯤꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯑꯗꯩ ꯐꯨꯕꯒꯁꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯅꯒ ꯐꯨꯕꯀꯣ ꯑꯗꯩꯗꯤ ꯂꯤꯂꯥ ꯑꯃ ꯌꯦꯡꯕ ꯊꯣꯛꯄꯩꯁꯨ
ꯌꯥꯝ ꯊꯣꯛꯅꯤꯡꯉꯤꯅꯦ ꯑꯗꯨꯅ ꯇꯧꯔꯒ ꯁꯨꯝ ꯃꯔꯝ ꯆꯥꯗꯕ ꯇꯧꯔꯛꯑꯕꯅꯤꯅ ꯈꯠꯅ ꯆꯩꯅꯕꯁꯦ ꯇꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯃꯥꯁꯦ ꯃꯄꯥꯝꯁꯤꯗ ꯆꯠꯂꯦꯀꯣ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯍꯥꯏꯅ ꯃꯥꯅ ꯆꯠꯂꯤꯕ ꯃꯄꯥꯝꯁꯦ ꯀꯥꯏꯅꯔꯒꯦ ꯆꯠꯄ ꯅꯠꯇꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯀꯧꯕ ꯂꯥꯛꯑꯒ ꯈꯣꯠꯂꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒ ꯁꯤꯅꯤ ꯇꯧꯔ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯈꯣꯠꯂꯣꯏ ꯐꯖꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯒꯦꯅ ꯆꯠꯆꯕꯅꯦꯕ ꯃꯥꯗꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯤꯅ ꯃꯄꯥꯝ ꯆꯠꯈꯤꯕ ꯅꯨꯄꯤꯗꯤ ꯑꯩꯗꯤ ꯂꯧꯔꯣꯏ ꯃꯄꯥꯝꯗ ꯍꯤꯡ ꯂꯦꯛꯈ꯭ꯔꯕ ꯅꯨꯄꯤ ꯑꯩꯗꯤ ꯂꯧꯔꯣꯏ ꯀꯔꯤ ꯂꯝꯆꯠ ꯆꯠꯂꯝꯒꯅꯤꯁꯨ ꯈꯪꯗꯦ ꯑꯍꯤꯡ ꯅꯨꯡꯗꯥꯡꯗꯣ ꯃꯥꯅ ꯆꯠꯈ꯭ꯔꯒ ꯀꯅꯥꯒ ꯆꯠꯂꯤꯅꯣ ꯀꯅꯥꯏ ꯒꯥꯔꯤ ꯃꯇꯨꯡ ꯇꯣꯡꯉꯤꯅꯣ ꯈꯪꯗꯦ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯍꯤꯡ ꯑꯃ ꯂꯦꯡꯒꯕ ꯅꯨꯄꯤꯗꯤ ꯂꯧꯔꯣꯏ ꯀꯥꯏꯅ ꯃꯨꯛꯈꯥꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯥꯅ ꯑꯗ ꯃꯕꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯍꯨꯏ ꯑꯃ ꯍꯟꯖꯜꯂꯛꯇꯕ ꯏꯃꯨꯡꯗ ꯂꯣꯏꯕ ꯍꯪꯗꯣꯡ ꯑꯃ ꯍꯟꯖꯜꯂꯛꯇꯕ ꯌꯦꯟ ꯉꯥꯅꯨ ꯑꯃ ꯍꯟꯖꯜꯂꯛꯇꯕꯕꯨ ꯃꯄꯨꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯩ ꯅꯆꯥ ꯑꯅꯤ ꯂꯩꯔꯕ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯑꯍꯤꯡ ꯑꯃ ꯍꯜꯂꯛꯇ꯭ꯔꯒ ꯊꯤꯔꯛꯇꯕ ꯅꯨꯄꯥ ꯅꯪ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯥꯏ ꯀꯩꯅꯣꯗꯣ ꯍꯨꯏ ꯍꯧꯗꯣꯡꯗꯨꯐꯧ ꯊꯤꯅꯔꯤꯅꯦꯕ ꯑꯗꯨ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯗꯥꯏꯗ ꯂꯩ ꯀꯔꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯗꯤ ꯃꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯝꯃꯗꯤ ꯊꯤꯖꯤꯜꯂꯛꯀꯗꯕꯗ ꯊꯤꯗ꯭ꯔꯒ ꯅꯪꯅꯒ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯦꯅ ꯈꯜꯂꯤ ꯅꯪꯒꯅꯅꯦ ꯃꯕꯨꯡꯁꯤꯅ ꯍꯦꯛꯇ ꯇꯧꯋꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯅꯨꯄꯥꯁꯤꯅꯅꯦ ꯑꯗꯩ ꯋꯥꯔꯤꯁꯦ ꯂꯣꯏ ꯁꯥꯟꯅꯔꯦ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩꯁꯦ ꯀꯧꯕ ꯂꯥꯛꯄꯤꯌꯨ ꯋꯥꯁꯦ ꯉꯥꯡꯅꯖꯦ ꯍꯥꯏꯕꯗ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯍꯟꯖꯅꯔꯔꯣꯏ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯏꯕꯦꯝꯃ ꯇꯧꯅꯨ ꯈꯣꯠꯅꯨ ꯍꯟꯖꯅꯧ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯇꯧꯒꯅꯨ ꯅꯪꯒꯤ ꯈꯝꯕꯟꯕ ꯈꯣꯠꯄꯁꯦ ꯍꯦꯟꯃꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯗꯅ ꯑꯩꯗꯤ ꯍꯟꯖꯟꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯟꯗꯛꯀ ꯍꯟꯖꯜꯂꯗꯤ ꯑꯩꯒꯤꯅꯦ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯅ ꯐꯪꯉꯅꯤ ꯃꯥꯅ ꯑꯩ ꯁꯣꯏ ꯍꯥꯠꯇꯣꯛꯄꯤꯒꯅꯤ ꯍꯥꯏꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯕꯨꯡꯗꯨꯅ ꯍꯥꯏꯈꯤꯕꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯅ ꯊꯤꯗꯦ ꯈꯣꯠꯇꯦ ꯑꯗꯨ ꯍꯥꯏꯗꯅ ꯑꯗ ꯃꯧꯄꯥꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯀꯦꯁ ꯁꯨꯝ ꯆꯠꯊꯔꯤꯉꯩꯗ ꯃꯥꯁꯦ ꯃꯆꯦꯁꯤꯒꯤ ꯃꯁꯝꯒ ꯁꯦꯝꯃꯗꯅ ꯁꯨꯃꯥꯏꯅ ꯐꯤꯒ ꯁꯦꯝꯃꯗꯅ ꯃꯆꯦꯅ ꯀꯞꯄꯁꯦ ꯏꯆꯦ ꯇꯣꯛꯑꯒ ꯇꯩꯊꯣꯛꯇꯅ ꯁꯨꯝ ꯇꯧꯋꯦꯕ ꯃꯥꯁꯦ ꯁꯨꯝ ꯅꯨꯄꯤꯗꯧꯅ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯅ ꯃꯆꯦꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯥꯗꯤ ꯐꯨꯜ ꯇꯦꯟꯁꯟꯗ ꯑꯩꯈꯣꯏꯒꯤ ꯀꯞꯄꯒ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯃꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯅꯤ ꯑꯩ ꯁꯔꯨ ꯑꯣꯏꯅ ꯐꯪꯉꯅꯤ ꯀꯥꯏꯅ ꯃꯥꯗꯤ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯛꯅ ꯍꯥꯏꯔꯛꯏꯃꯤꯗꯅꯀꯣ ꯑꯗ ꯃꯅꯥꯎꯄꯥꯁꯤꯅ ꯍꯥꯏꯔꯛꯄꯁꯦ ꯀꯩ ꯍꯥꯏꯔꯛꯀꯦ ꯃꯥꯅ ꯏꯆꯦ ꯅꯪ ꯍꯥꯠꯄ ꯃꯤꯗꯨꯗꯤ ꯑꯩꯅ ꯍꯥꯠꯀꯅꯤꯒ ꯍꯥꯏꯔꯛꯑꯗꯤ ꯐꯕ ꯏꯆꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪ ꯍꯥꯠꯄ ꯃꯤꯗꯨꯗꯤ ꯅꯧꯄꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯕ꯭ꯂꯦꯠꯅ ꯂꯦꯜꯂ ꯍꯥꯠꯀꯅꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯈꯥꯡꯕꯁꯦ ꯉꯝꯍꯧꯗ꯭ꯔꯕ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯀꯣ ꯑꯗꯩ ꯍꯦꯛꯇ ꯅꯣꯛꯄꯁꯨ ꯌꯥꯗ ꯑꯃꯁꯨ ꯌꯥꯗ ꯑꯗꯒꯤ ꯑꯃꯨꯛ ꯀꯦꯁ ꯑꯃꯈꯛꯇꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯅꯤ ꯑꯃꯈꯛ ꯌꯥꯎꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯕꯤꯆꯥꯔ ꯇꯧꯕꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯔꯣꯝ ꯁꯨꯃꯥꯏꯅ ꯂꯦꯞꯄꯒ ꯑꯣꯟꯁꯜꯂꯛꯇꯣꯏꯅꯤꯗꯅ ꯑꯗ ꯃꯥꯏ ꯃꯃꯤꯠꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯄꯪꯈꯞꯇ ꯈꯞꯄ ꯃꯁꯥꯒꯤ ꯅꯥꯝꯃꯁꯦ ꯑꯩꯈꯣꯏꯁꯦ ꯀꯦꯁ ꯇꯧꯕꯁꯦ ꯉꯝꯗ꯭ꯔꯕꯀꯣ ꯑꯗꯣ ꯑꯝꯇ ꯄꯨꯊꯣꯛꯀꯅꯣ ꯑꯁꯤ ꯃꯤꯁꯦꯅꯒ ꯄꯨꯊꯣꯛꯍꯟꯈꯤꯕꯒ ꯌꯥꯎꯋꯦꯕ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯃꯈꯜꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯋꯥꯔꯤꯁꯤꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯉꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇ ꯃꯀꯣꯛꯁꯤꯗ ꯄꯣꯠꯂꯨꯝꯁꯤꯅ ꯊꯥꯡꯕ ꯉꯝꯗꯗꯅ ꯃꯤꯁꯦ ꯃꯌꯥꯝ ꯂꯥꯛꯏꯅꯦꯕ ꯑꯗꯨꯁꯦ ꯊꯥꯡꯊꯔꯒꯅꯦꯕ ꯑꯩꯈꯣꯏꯅ ꯍꯟꯈꯤꯁꯦ ꯑꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯩꯈꯣꯏꯗ ꯉꯁꯤꯐꯥꯎꯁꯦ ꯊꯦꯡꯅꯔꯒ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯒꯤ ꯑꯩ ꯏꯁꯥꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯃꯌꯥꯝ ꯂꯧꯋꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯩ ꯏꯁꯥꯁꯦ ꯑꯩꯈꯣꯏ ꯋꯨꯃꯦꯟ ꯑꯦꯛꯇꯤꯕꯤꯁ ꯑꯣꯏꯔꯤꯕ ꯑꯗꯒꯤꯗꯤ ꯏꯁꯥꯒꯤ ꯉꯋꯥꯏꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯑꯩꯈꯣꯏꯁꯨ ꯄꯨꯖꯔꯤꯃꯤꯅ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯃꯆꯥꯁꯨ ꯇꯧꯕ ꯑꯗꯩ ꯑꯩ ꯆꯦꯐꯣꯡꯒꯤ ꯑꯦꯗꯤꯇꯔꯁꯨ ꯑꯣꯏ ꯑꯗꯣ ꯑꯩ ꯋꯨꯃꯦꯟ ꯑꯦꯟ ꯀ꯭ꯔꯥꯏꯝꯅ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯃꯌꯥꯝ 2011ꯗꯩ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯐꯣꯡꯉꯛꯑꯝꯃꯤ ꯂꯥꯟꯗꯒꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯐꯣꯡꯁꯤꯕꯨ ꯆꯥꯡ ꯅꯥꯏꯅ ꯄꯥꯔꯝꯕ ꯈꯕꯔ ꯌꯦꯟꯕ ꯍꯣꯀꯔꯁꯤꯡꯅ ꯄꯨꯔ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛ ꯁꯤꯟ ꯊꯨꯡꯅ ꯄꯨꯔꯝꯃꯦꯕ ꯑꯗꯣ ꯆꯦꯐꯣꯡꯁꯦ ꯅꯣꯡꯃꯒꯤ ꯊꯥ ꯑꯃ ꯄꯥꯍꯧꯗꯕꯗꯅꯦ ꯆꯦꯐꯣꯡ ꯐꯣꯡꯗ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟ ꯋꯥꯔꯤ ꯇꯥꯔꯛꯄꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯦꯞꯈ꯭ꯔꯗꯤ ꯍꯩꯅꯗꯕꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯄꯥꯔꯝꯃꯦꯕ ꯑꯗꯣ ꯆꯦꯐꯣꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯂꯦꯞꯈ꯭ꯔꯦ ꯃꯔꯝꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯂꯩꯈꯤꯕꯅꯤ나 ꯑꯅꯧꯕ ꯏꯟꯈꯠꯂꯛꯄ ꯃꯤꯁꯤꯡꯁꯤꯅꯗꯤ ꯆꯦꯐꯣꯡ ꯀꯩꯁꯦ ꯄꯥꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯝ ꯀꯣꯄꯤꯁꯦ ꯌꯥꯝꯅ 53,000ꯃꯨꯛ ꯁꯤꯜꯂꯝꯕꯗ ꯌꯥꯝ ꯍꯟꯊꯔꯛꯄ ꯑꯩꯈꯣꯏꯗꯗꯤ ꯏꯕꯗ ꯌꯥꯝ ꯋꯥꯏꯗꯅ ꯇꯥꯏꯞ ꯇꯧꯕ ꯈꯣꯠꯄ ꯄ꯭ꯔꯨꯞ ꯀꯛꯄ ꯑꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯩꯅ ꯀꯩꯅꯣꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯦ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯦꯐꯣꯡ ꯄꯥꯕꯤꯔꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯆꯦꯐꯣꯡ ꯐꯣꯡꯈꯤꯗ꯭ꯔꯦꯅ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯑꯣꯏꯅ ꯀꯩꯗꯧꯕꯤꯔꯛꯑꯣꯅ ꯑꯩ ꯁꯤꯃ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯊꯧꯅꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯐꯦꯛ ꯃꯌꯥꯝ ꯑꯃ ꯂꯥꯏꯐ ꯁ꯭ꯇꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯔꯛꯄ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯁꯤꯁꯨ ꯂꯤꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝꯁꯤꯅꯁꯨ ꯇꯥꯛꯏꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯍꯥꯏꯁꯤ ꯐꯠꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯈꯔꯁꯤꯡꯁꯤꯗ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯊꯣꯛꯄ ꯑꯅꯝꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ एजुकेशन मंगाल वाटपसिंगसु अदुम खरदी यावबा हायना खंजेको ओजा अदुना सिना अखोइना एजुकेशन सिसु खितंग फोकस तौरगा अखोइगी वादबा
yum lay te haibasi masu mayam khangminasi aduga akhoi yum thong khuding makta akhoi imung khuding makta issue laitaba family amata laitabanina akhoi miyoi ba amu oibanina akhoi na control to ba haibasi ma darka lebra haina khanjai koza aduga ozagi ngasagi ozan thengna bir pa mayam sida akhoi nupi singsi akhoi yamna hanthana to na leiba kangbu masu masana toli haina khanjaba mayam su leiri sigi matang sida moisi empower to matam sida nupi oibi singsina karamba makhal gi precaution lobasi ngasai ozana thambibada akhoi maitai gona chatnabida akhoi chenba chongba haibasi ma chatnabi mani haina leireko sigi marumda khudong chaba lawba kayamasu ozahana thengnabiri sigi matang sida ozana sai thabiba yamna fazarba wakhalon haibadi chenge hai taragdi mai masung mamanaba tholaga witness oinabagi damakta keno ma thambiyu haibasi yamna maru oibani hana thamjage aduga akhoi chenga doriba akhoi nungsinariba nupa nupi singna lana lobiroi haibadi animakisu clear cut ni phataba thoktanabagi damakta animaki akhoi bias laitana decision lobo matamda witness yawbasisu yamna mathau tabra haina khanjai aduga akhoi crime si handaba matamda su akhoina crime si akhoina independently akhoina lakpa matamda intention lakpa matamda ngasagi witness laigibaduna akhoida tawba yade haibgi lesson ama thambagi wakhalon lakani haibasima asengba haijaningi aduga ozasigi matangda khoi ngasagi precaution lobasingse kamaina karam mongda ahenba kari precaution lohaningbagi wakhalon ni thambiningi hoi nupi jingjina ne masada khoi crime ju thoktanaba ne kitang ena singba sumba wari myam je tasanba manam mapi madom jama pi myam je tanaba khoi gi nupa ama nungsinar ju matamam dadi khoi mathanda thoga unaba je am sanai ba khoi gi ngawai mamangai gi matam dadi khoi gi mamana bijing je ga thoga sengju kangau bora lampak la saminaraga mamana bijing je ngai hallaga sengya daga unaraga am samna ko aduga matam mamdana hujingna mung toijina mathanda loi chanare mamana bi nupa unaba je aduga kaino da phamba khotba je tawnadre ba adudi mathanda chatlaba dine nupasina hatukninge hatpa yaiba adaidi ijalongninge lawba yai nupasina loi ngamdoine ba adoidi mamanabi ga thokminaba aduga mamanabi jina ugudaba jaga da phamba aduga khoigi yaringai khoigi phajaba mari je lainabana khwaidai phaiba nupi gisu aduga nupi khak nate ko nupa ju ne nupi amada fataba tawruradi adugi crime amadi dum nupi dugi hak ama leirabaneba aduduna nupana ju sije tawbidaba nuksinari ngai matamda yam sengna padana satminaba makhak mathau taiba aduna khoigi atheng amamda nupana tholo harga un thoktaba admaina kauthoga ne hatu omba mayam yawre ija lawraga nupi jina di madi yu nung thaga laktoi midana aduga normal dam ta lakte ko yambana aduga ija lawrkanda di nupi jina sela je haidoineba nupa jina yaroi doine sida hatu ke belai chabi masing tingamdrabaneba adu mathang mathang adum wari jingda normal crime so ilijarake aduga murder case so ai tamti ba mya sing ju lijarake maramdi nupi jingna singna ba dai pura mai thadu amaga saru purang oina phangba nupi yawi ni ko mi mapalam da kai da hale mi athi tin haije adum ba kacha na koi manipur ju thoi mayam ja do hojikti khara nupi jing ju singe aduna nupana kauthon dang ga hatpa ji ngamdre si thoktre si yam nungai ba khoida adumaina singhanninge mathanda thoningde adaidi restaurant hotel gumba sumba ji masu na hanningde ko aduga khoigi nupajna sungaire sumba je tawrani jen laini manung pumba wani aduga punsigi achauba kaino ama loi mangai ba ko victim du khak nate marai bak thi doi je accuse sai da ne magi crime do tawriba create tawriba mi du ju dum thoktoine ba awa ba je crime do tawbuduna solve por tawni habje moina khalle ba ko mi je ma hatoga smai tawrga na adu sung oi roi ba aduna crime je nupana ju tawdaba anima section minaba mathau tai ba nupana ju dum bai wakhan je phawdaba dai nupina ju isada thoktanaba je hotnaba adu imana bijing khoigi haidoktaba ju phatte ko haidokpa mayam da wari saba khotpa ju aduga nungsinaba jidane khoigi kana gumbana nupina ju laiye nupaje nupina khare nungsijaba nupana khare nungsijaba leitra ada khoina amakhak thengnabda case study da ko koi nupajna ju nupi jam nungsiba adu nupiji atopa koigini atopa da laigine pakhatpadagine khoigi naknaba mari ju thammagadi nangai ga thajanab je thamna je doidi aigi oire je khanjage ga haga admai naknaba mai thamgi jawe dai nupina ju koi nupaje maje lainaba aduga atopa sakhiba yadanaba ko nupajna atopa thiba yagidanaba maunai lapthoktanaba koi adum nupijna ju haujaraga haitare nungsijabadagi magi ado nungsijabade mai naknaba mari thamnagi ju yawe koi launanabagi damakta aduga adumaina mari bu thamnagraba koina hainingi je cnb horo koina nungsinabiranoba chelaga lohongbodo tamna sahi ani le hongji hongji harju yaidana adu se laubano khadai phaiba nakna mari jina thamgarde ai sima haijaninge ba yam nungai je oja akhoigi matam se su loisalakpanina nungai ba wari kya ma puduna lakchege aduga ngasi gi akhoigi ipo media na puthokchari ba crime diaries episode mari suba yengbiro pumna mapu hanana thagachari amadi akhoigi ngasi gi crime diaries
every Saturday night 6 p.m. da miyeng taduna lebiu aduga akhoi crime diaries asibu mayamna support tobiraga promote tobiraga like share amadi subscribe tobiraga ahen ba subscriber pushin birau haibadi akhoi gi ipom diary akhoi gi ipom media na puthok chari ba crime diaries haibasi akhoi gi manipur gi society se gi crime hanthana bagi mission da akhoi na pangthok chari basi mayamna support tobiraga crime diaries si success oiraga akhoi gi mayam se aware oi hoba afaba khunai afaba jati ama oi hona bagi damakta akhoi na crime diaries si puthok chabani aduga mayamna su akhoi gi crime diaries si da mayam gi apam pam da phongdok pirau aduga akhoi gi crime diaries yengbireba singbu mayamna akhoi gi awareness pizariba educate tokzariba si mayamna support tobiraga akhoi gi nakna chanaba imung manung singda gyan taminaraga nupa nupi gi initiative si karino haiba crime haisi akhoi gi yamna phataba thabak amanina crime haisi akhoi manipur society dagi muthatnaba manghanaba akhoi na khona minasi haibisi haizaraga ngasi gi onadi ipomedia na puthok chaba crime diaries episode mari suba yengbiriba singdagi kanenaba yathangni jari pinabirasi